lights, camera, chat. 𝗟𝗚𝗚𝗛𝗚 ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯅꯤ ꯍꯧꯗ ꯍꯧꯖꯤꯜꯂꯨ ꯑꯥꯗꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗꯒꯤ ꯇꯥꯟꯖꯔꯒ ꯊꯝꯖꯔꯛꯄ ꯌꯨꯝ ꯃꯩ ꯆꯥꯛꯇꯅ ꯍꯤꯡꯒꯣꯜ ꯂꯣꯏ ꯍꯨꯟꯗꯣꯛꯇꯅ ꯂꯥꯛꯑꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯕꯗꯧꯅ ꯄꯥꯡꯒꯜ ꯊꯣꯛꯇꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯁꯤꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯣꯏꯅ ꯁꯣꯁꯥꯏꯇꯦꯜ ꯇꯦꯟꯗꯦꯟꯁꯤ ꯌꯧꯔꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯃꯈꯣꯏꯕꯨꯁꯨ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯃꯣꯏ ꯍꯣꯏ ꯃꯤꯑꯣꯏꯕꯅꯤ ꯍꯣꯠꯅꯒꯗꯧꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯃꯇꯝ ꯐꯔꯛꯈꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯈꯜ ꯍꯟꯒꯨꯝꯁꯤ ꯃꯔꯨꯑꯣꯏꯅ IDPS ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯋꯥꯈꯜ ꯍꯟꯗꯕꯤꯒꯅꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯕꯤꯒꯅꯨ ꯃꯌꯥꯝ ꯂꯩꯔꯤ ꯁꯣꯏꯗꯅ ꯃꯤꯅ ꯇꯧꯕ ꯉꯝꯃꯒ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯤ ꯇꯧꯋꯦꯕ ꯃꯤ ꯂꯥꯛ 13-14 ꯂꯩꯕꯁꯤꯗ ꯀꯣ ꯂꯥꯛ ꯑꯃꯅꯤ ꯑꯣꯏꯈ꯭ꯔꯦ ꯂꯥꯛ 15 ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦꯕꯗꯣ ꯍꯣꯏ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯇꯦꯡ ꯄꯥꯡꯉꯝꯕꯁꯨ ꯌꯥꯏ ꯑꯩ ꯂꯥꯟ ꯆꯠꯄ ꯉꯝꯗꯦ ꯀꯩꯅꯣ ꯆꯤꯡꯗ ꯆꯠꯂꯒ ꯇꯧꯕ ꯉꯝꯗꯦ ꯕꯠ ꯑꯩꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗꯗꯤ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯇꯧꯁꯦꯕ ꯑꯩꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗꯨꯗ ꯑꯩꯅ ꯇꯧꯒꯦ ꯃꯌꯥꯝꯅ ꯉꯝꯕ ꯑꯦꯔꯤꯌꯥ ꯇꯧꯔ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯄꯥꯡꯍꯟꯕ ꯌꯥꯕ ꯄꯥꯡꯉ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 50+ ꯍꯥꯏꯖꯜꯂꯛꯑꯦꯀꯣ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯝ ꯉꯁꯤ ꯑꯗꯣ ꯂꯦꯞꯅꯤꯡꯉꯦ ꯈꯨꯠ ꯂꯣꯜꯂꯒ ꯍꯥꯏꯖꯔꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇ ꯆꯤꯡꯗꯅꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣই ꯃꯇꯝ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯂꯦꯞꯈꯤꯁꯤ Welcome everyone. Mining tabiri pumna magpu Linda Januna taram nokchari ngaklo lights camera chat tharmasigi anauba episode puduna lakchari myam da khulol tamjage ngasigi episode asida aikoina puduna lakchari ba guest asidi myam nasu thidok hendokna masak khangna wiraba adugumlaba lamdam asigi music amadi film industry da yamna chawba thodang lobiriba adu yamna chawba contribution pibiriba adugumba ibung ama khakni aina hena haijadragasu mayamna hena masak khangviraba ibungni mayam puna welcome to minasi. Let's give him a warm welcome everyone. Let's welcome him together. Lengsin duna leibire miyamgi Sadananda Hamom. Thank you. Hagajari dada always welcome Aki channel asiga daga wari batai ha Sadana ba wan ngai myam share to minana ba tan jam bibi base haninga ni tan thaga chari ai chege sukai dida hayo da tharom je hodo poina ha tare dada se kanano karino ha bisi madi myam na su hena sa khangbira bane du myam da mu ka hena dada gi ba ta da ma di ningsing han boina da gi jo tam tan to biyo myam na nuksibidana Sadananda Hamom chum hai asingbadi Hamom Sadananda sing chi yawi ko matam amdagi address ina segaro thoda bo lekai Kaisampati ki kitang haidabada dum leire airport line da aduga apopagi mingna Hamom Mohindro apopi mingna Hamom Indubala akoi chinao puna mangane chinupi ma yawra hado laibak thibadagi ya agi hek matak che leigidre yum pale chani leire si mangai no wai da mahadara basidi akoi wari budi yauma Sanagadone dubu ai wari da hana lakse dringe da aina adum ai personal request ama tan da tawjage ai aina si amna pamna tajaba hai tare adum picture ngai de ta amado haji charbo dum tajari amna pamjaba ai all time favorite have tare isai amata da request tawjage hoda hojilu film no ba sigi sai si udan forum je hodo boida nangi su channel su ya phabo oisano do ga isai sigi wan to hai tare ko nungi oi chel du nasu ya do hona ba lepa ya de aduga koi kaina gum se hona mina sa habuni punsi se manglani mangdava yadava manglani punsi se punbani pundava yadava punsini hauda haujillu tho'aba ama lakchani hauda haujillu Laina tamba ama lakchani punsi se manglani mangdava yadava manglani exactly oh hada ngau sum saktara lei bisai na ngau in gi sai se da hedi arang we ne da gi dum tajar bu du hojik tarak pa si ga di lyrics ta sala kan da hena thona su oh sai makal khara lei koi music na pu bai sai ma su lei ko su dum sai ni mayek na pu bai sai su dum lei aduga magi machat hai tare ne isai gi kaida aduna pu su lei
ꯁꯨꯃꯥꯏꯅ ꯁꯛꯄ ꯏꯁꯩꯁꯤꯡꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯇꯝ ꯁꯥꯡꯅ ꯏꯁꯩ ꯁꯛꯄꯒꯤ ꯇꯥꯟꯖꯥ ꯐꯪꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯀꯣ ꯁꯛꯄꯗ ꯃꯈꯜ ꯃꯈꯜ ꯁꯛꯄꯗ ꯑꯁꯤꯒꯨꯝꯕ ꯏꯁꯩꯁꯤꯡꯁꯤꯗ ꯌꯥꯎꯔꯤꯁꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯉꯛꯂ ꯄꯨꯟꯁꯤ ꯀꯣ ꯅꯪꯒꯤ ꯏꯊꯛ ꯏꯔꯩ ꯃꯌꯦꯛꯇ ꯀꯣ ꯔꯣꯃꯥꯟꯇꯤꯛ ꯌꯥꯝ ꯑꯣꯏꯗꯕ ꯑꯗꯨꯒ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯑꯩꯇꯒꯤ ꯑꯣꯏꯒꯦ ꯌꯥꯔꯣꯏ ꯁꯤꯒꯨꯝꯕ ꯂꯩ ꯑꯗꯒꯤ ꯀꯨꯏꯅ ꯇꯥꯈꯤꯗ꯭ꯔꯕ ꯃꯃꯤ ꯃꯃꯤ ꯗꯦꯗꯤ ꯗꯦꯗꯤ ꯑꯩ ꯂꯝ ꯍꯦꯜꯂꯔꯣꯏ ꯑꯩ ꯅꯤꯁꯥ ꯆꯥꯔꯔꯣꯏ ꯀꯥꯏꯅ ꯂꯩꯌꯦꯕ ꯏꯁꯩ ꯌꯥꯝꯅ ꯍꯣꯏ ꯃꯇꯝꯅ ꯑꯑꯣꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯀꯥꯏꯞꯇ ꯂꯩꯒꯗꯧꯕ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯃꯇꯝꯗꯨꯗꯗꯤ ꯁꯨꯃꯥꯏꯅ ꯗꯤꯖꯤꯇꯦꯜ ꯀꯩꯅꯣ ꯑꯣꯏꯗꯕꯅꯤꯅꯀꯣ ꯏꯁꯤꯡ ꯆꯥꯎꯔꯛꯄ ꯈꯣꯠꯂꯛꯄ ꯑꯗꯒꯤ ꯌꯨꯝꯒꯤ ꯐꯤꯕꯝꯅ ꯌꯥꯝ ꯃꯥꯡꯈ꯭ꯔꯦ ꯄꯣꯠ ꯆꯩ ꯑꯗꯣ ꯏꯚꯟ ꯗꯥꯏꯔꯤ ꯐꯥꯎꯕ ꯅꯍꯥꯟꯋꯥꯏꯗꯒꯤ ꯀꯂꯦꯛꯁꯟ ꯇꯧꯔꯛꯄ ꯏꯁꯩ ꯀꯌꯥꯝ ꯁꯛꯈ꯭ꯔꯦꯅ ꯑꯦꯛꯖꯦꯛ ꯍꯥꯏꯕ ꯉꯝꯃꯣꯏꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩ ꯑꯗꯨꯕꯨ ꯏꯁꯩ ꯁꯨꯃꯥꯏꯅ ꯁꯛꯄ ꯐꯪꯖꯕ ꯑꯗꯨꯒ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯣꯏꯅ ꯃꯈꯜ ꯁꯨꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯏꯁꯩꯁꯦ ꯌꯥꯝ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯑꯗꯨꯗ ꯁꯛꯄ ꯐꯪꯖꯕꯗꯨ ꯍꯧꯖꯤꯛꯀꯤ ꯅꯣꯕꯥ ꯐꯤल्मꯒꯤ ꯕꯦꯁ ꯁꯤꯡꯒꯔꯁꯨ ꯇꯥꯈꯤꯕꯅꯦ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤल्म ꯐꯦꯁꯇꯤꯚꯦꯜꯗ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯊꯥꯖ ꯀꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯗꯣ ꯑꯗꯒꯤ ꯃꯃꯤ ꯃꯃꯤ ꯗꯦꯗꯤ ꯗꯦꯗꯤ ꯑꯩ ꯂꯝ ꯍꯦꯜꯂꯔꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯄꯨꯟꯁꯤ ꯉꯛꯂ ꯄꯨꯟꯁꯤ ꯀꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯁꯥꯏꯀꯣꯂꯣꯖꯤ ꯂꯥꯏꯐꯇ ꯁꯤꯒꯨꯝꯕ ꯏꯁꯩꯁꯤꯁꯨ ꯑꯗꯨꯝ ꯁꯛꯄ ꯃꯊꯧ ꯇꯥꯏ ꯈꯜꯂꯤ ꯑꯗꯨꯒ ꯃꯇꯥꯡ ꯃꯇꯥꯡꯒꯤꯅꯤ ꯅꯨꯡꯉꯥꯏꯕ ꯍꯦꯟꯅ ꯂꯥꯡꯉꯛꯄ ꯃꯇꯝꯗ ꯑꯔꯥꯡꯕ ꯏꯁꯩ ꯁꯛꯄ ꯅꯠꯇ꯭ꯔꯥ ꯃꯈꯜ ꯃꯈꯜꯗꯤ ꯑꯗꯨꯝ ꯇꯝꯕ ꯐꯩ ꯃꯥꯏ ꯃꯇꯥꯡ ꯃꯇꯥꯡꯒꯤ ꯊꯥꯒꯠꯆꯔꯤꯗ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯌꯔ ꯇꯧꯕꯤꯒꯦ ꯑꯩꯈꯣꯏꯅꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯖꯍꯧꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯋꯥꯔꯤꯔꯣꯝꯗ ꯆꯪꯁꯤꯜꯂꯛꯑꯒꯗꯤ ꯑꯗꯨꯗꯒꯤ ꯑꯥꯔꯇꯤꯁꯇꯤꯛ ꯖꯔꯅꯤꯁꯦ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯦꯡꯅꯍꯧꯗ꯭ꯔꯒꯁꯨ ꯇꯥꯖꯕ ꯃꯇꯝꯗꯗꯤ ꯂꯥꯏꯛ ꯂꯣꯀꯦꯜ ꯕꯦꯟꯁꯀꯨꯝꯕꯗ ꯁꯨꯃꯥꯏꯅ ꯒꯤꯇꯔꯤꯁ ꯑꯣꯏꯔꯝꯃꯤ ꯀꯥꯏꯅ ꯍꯥꯏꯕꯁꯨ ꯁꯨꯝ ꯇꯥꯖꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯈꯪꯖꯕꯗꯅ ꯗꯗꯥꯁꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅ ꯑꯦꯛꯇꯔ ꯑꯣꯏꯅ ꯈꯪꯖꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯇ꯭ꯔꯥꯟꯁꯤꯁꯟ ꯍꯥꯏꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯀꯃꯥꯏꯅ ꯆꯠꯈꯤ ꯇꯁꯦꯡꯕꯗꯤ ꯒꯤꯇꯥꯔ ꯈꯣꯡꯕꯅꯦ ꯒꯤꯇꯥꯔ ꯑꯗꯨꯝ ꯐꯖꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯃꯁꯦ ꯑꯌꯥꯝꯕꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯒꯤꯗꯤ ꯀꯩꯁꯨ ꯊꯣꯛꯂꯛꯇꯦ ꯍꯥꯏꯇꯥꯔꯦ ꯊꯣꯛꯂꯛꯇꯕꯗꯤ ꯅꯠꯇꯕ ꯅꯠꯇꯦ ꯀꯩꯒꯨꯝꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯅꯕ ꯑꯗꯒꯤ ꯑꯆꯧꯕ ꯃꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯍꯟꯈꯤꯕꯅ ꯃꯥꯒꯤ ꯇꯦꯂꯦꯟ ꯂꯩꯖꯔꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯒ ꯈꯔ ꯈꯖꯤꯛ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯔ ꯁꯣꯊꯕꯁꯤꯡꯅ ꯑꯌꯥꯝꯕ ꯇꯧꯏ ꯑꯩꯈꯣꯏꯁꯨ ꯑꯃꯅꯤ ꯑꯩꯁꯨ ꯑꯃꯅꯤ ꯑꯗꯨꯅ ꯃꯇꯝꯗꯨꯗ ꯒꯤꯇꯥꯔꯁꯦ ꯈꯣꯡꯅꯕ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯋꯥꯏꯕ ꯀꯩꯅꯣ ꯇꯧꯗꯦ ꯂꯩꯔꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯨꯗ ꯑꯩꯒꯤ ꯂꯩꯈꯤꯗꯕ ꯏꯌꯥꯝꯕꯁꯤꯗꯤ ꯈꯔ ꯃꯈꯣꯡ ꯌꯥꯡꯉꯤ ꯀꯣꯏꯆꯠ ꯆꯠꯂꯤ ꯀꯣ ꯑꯗꯒꯤ ꯃꯤ ꯌꯥꯝ ꯇꯤꯟꯅꯩ ꯃꯥꯒ ꯇꯧꯔꯒ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯒꯤꯇꯥꯔꯁꯦ ꯄꯨꯔꯛꯄꯅꯦ ꯃꯤꯉꯣꯟꯗꯒꯤ ꯋꯥꯏꯔꯒ ꯑꯗꯩ ꯈꯣꯡꯕꯁꯨ ꯁꯨꯝ ꯇꯝꯕ ꯑꯗꯩ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯌꯥꯝꯁꯦ ꯒꯤꯇꯔ ꯌꯥꯝ ꯈꯣꯡꯅꯩꯌꯦ ꯅꯍꯥ ꯏꯟꯈꯠꯂꯛꯄ ꯃꯌꯥꯝꯁꯦ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯃꯥꯏꯁꯤꯗ ꯔꯣꯛ ꯋꯦꯁꯇꯔꯟꯒꯤ ꯏꯁꯩꯒꯤ ꯀꯩꯅꯣ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯌꯥꯝ ꯋꯥꯡꯅ ꯂꯥꯛꯄ ꯃꯇꯝꯅꯦ ꯑꯗꯨꯗꯩ ꯁꯨꯝ ꯈꯔ ꯈꯣꯡꯕꯅꯦ ꯑꯗꯣ ꯇꯝꯕꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯏꯌꯥꯝꯕ ꯑꯃꯗ ꯈꯔ ꯇꯥꯟꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯍꯥꯁꯤꯡ ꯒꯤꯇꯔ ꯈꯣꯡꯕ ꯄꯥꯝꯅꯕ ꯈꯔ ꯇꯥꯟꯅꯕ ꯑꯗꯨ ꯅꯠꯇꯅ ꯇꯝꯕꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯁꯦ ꯌꯥꯝ ꯈꯨꯠꯁꯦ ꯌꯥꯝ ꯄꯪꯉꯦꯅ ꯑꯣꯏꯔꯔꯣꯏꯅ ꯅꯪ ꯒꯤꯇꯔ ꯈꯣꯡꯕꯗ ꯑꯣꯏꯔꯣꯏꯗꯥꯅ ꯍꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯔꯥꯎꯟ 1989 ꯁ꯭ꯋꯥꯏꯗꯅꯤ ꯒꯤꯇꯔ ꯈꯣꯡꯕ ꯍꯧꯕꯁꯦ ꯑꯗꯨꯗꯗꯤ ꯌꯥꯝ ꯄꯪꯉꯤ ꯈꯨꯠ ꯁꯥꯁꯨꯀꯣ ꯑꯗ ꯑꯩꯅ ꯈꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯃꯁꯤ ꯃꯤꯉꯣꯟꯗ ꯆꯠꯂꯒꯗꯤ ꯈꯣꯡꯉꯔꯣꯏꯅ ꯏꯁꯥꯅ ꯈꯣꯡꯒꯤꯌꯦꯕꯀꯣ ꯑꯗꯣ ꯃꯇꯝꯗꯨꯗꯗꯤ ꯏꯁꯩ ꯈꯣꯡꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯏꯟꯇꯔꯅꯦꯠꯀꯤ ꯐꯦꯁꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩ ꯀꯩꯅꯣꯝꯃ ꯊꯤꯅꯤꯡꯉꯁꯨ ꯏꯟꯇꯔꯅꯦꯠꯇ ꯆꯪꯉ ꯒꯨꯒꯜꯗ ꯁꯔꯆ ꯇꯧꯕꯗ ꯂꯣꯏ ꯐꯪꯉꯦ ꯏꯁꯩ ꯃꯌꯦꯛ ꯐꯪꯉꯤ ꯀꯣꯔꯠ ꯐꯪꯉꯤ ꯂꯣꯏ ꯐꯪꯉꯦ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯋꯥꯕꯁꯦ ꯇꯦꯡ ꯇꯥꯡ ꯇꯨꯡ ꯇꯥꯡ ꯏꯁꯩꯁꯦ ꯊꯥꯔꯅꯤ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄ ꯇꯦꯞ ꯑꯃ ꯂꯩꯌꯦ ꯀꯦꯁꯦꯠꯁꯤꯁꯨ ꯑꯃꯨꯛ ꯃꯤꯉꯣꯟꯗ ꯑꯩꯅ ꯈꯣꯡꯅꯤꯡꯉꯤꯕ ꯏꯁꯩꯁꯤꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨ ꯏꯁꯩꯗꯣ ꯐꯥꯅꯁꯤ ꯍꯥꯏ ꯀꯥꯟꯗ ꯀꯣꯔꯠꯁꯦ ꯑꯩꯈꯣꯏ ꯔꯣꯛ ꯁ꯭ꯇ꯭ꯔꯤꯠ ꯖꯔꯅꯦꯜ ꯑꯅ ꯑꯃ ꯊꯣꯛꯂꯛꯑꯃꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯨꯗ ꯏꯁꯩ ꯃꯌꯦꯛ ꯀꯣꯔꯠ ꯃꯌꯦꯛꯁꯤꯗ ꯃꯊꯛꯁꯤꯗ ꯀꯣꯔꯠ ꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒꯈꯔ ꯑꯦꯄꯤꯁꯣꯠ ꯑꯃꯃꯝꯒꯤ ꯀꯩꯅꯣ ꯌꯥꯎꯔꯛꯑꯦꯕ ꯑꯗꯨꯁꯤ ꯀꯂꯦꯛꯁꯟ ꯇꯧꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯗ ꯏꯁꯩꯅꯤꯗ ꯏꯁꯩ ꯃꯌꯦꯛ ꯐꯪꯗ꯭ꯔꯒꯗꯤꯀꯣ ꯃꯌꯦꯛꯁꯦ ꯐꯪꯗ꯭ꯔꯒꯗꯤ ꯏꯁꯩꯁꯦ ꯇꯥꯔꯒ ꯃꯥꯟꯅꯅꯕ ꯁꯛꯄꯁꯨ ꯑꯗꯨꯝ ꯀꯣꯡꯒꯥꯏ ꯑꯃꯅꯦꯕ ꯁꯤꯗꯤ ꯑꯗꯨꯝ ꯃꯇꯝꯗꯨꯒꯤ ꯁꯤꯒꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯇꯥꯕꯗ ꯑꯗꯨꯝ
yam nusibo ina yam adu haijan banata bedo matam da tauminagiba adagi honaminagiba mayam duna ne adum khangane adum say keno pronunciation ke kaadu doina manaba dum saki wajo ko ngai amane khangdraga jo ado honabadi amta lemna rati yam kana honna rei ko adagi kita khonge mapalamda kita khongame tour chalame akoi adagi hoji mayam illegal sana to basina ai iroi loiba aina kita khongamba ben oiba ko aduga tins rock contest am torme sei yam khongna ramnina aduda best guitarist phangi admana sum hore aduga aigi yam ba malai gi da bas masu ben am da khong da magina guitar khongna isai se compose sum taw manipuri da lambi da la pa se ya ho hong chawal sa ga lai ba ko gi mana yam toy sakan ma se kangla sana laina yenglak pada Auna kai thiem lina ka sana to ni sem ka yam che ada magina gita se khongmin na bajida nungdin da sum yum da khongmin na bajida magina sei compose sum taw angau bani haibi re koina pai bi chekla gi nungsinari ngai sidi ai yam ba tina ba mana ba mayam tor ba sem bani na tapi ai ta seng na pra sigidi ai saksa bagi wani du mai ibasi su nomadi haibi rakhi bani do pajana eno to bungam gidre adubu yamagi keroda moinsu kesu thodo pa hairak padi leite adugi seina da adagi ne da hoi dagi oina chalan gre ba so mai sei me ama hadagi achumba wail mangan kre mai amma tawi aduda isai sidi masa amana yamna suryam palame ta ada isai gi keno sida gita komina sida ma di dum sumang da mangono phamma dum isai je dum saeba koina pai bi gumba yam sai sakpanina aikoise sum gita do khongminara amina dum idea di lehoba smaina kana khongminare dagi maina red devils ana da khongmane aduga keno sida laibak thiba thodo amadagi legidre adu legidaba matam sida akogi yamak singna hai tare ko yama keno gi man isai du ka sa amni mi jam tinnabanina isai manipuri isai sau kholo ne stage heta ko khotpa mas ada mai maji khara stylish oiba mi amna masak pajaba dugi wade ta set pada pakchaba shagai re setli pai adagi basam khai pai adagi maji jago ju am break dance ne am tawi ko adagi matam da moi hujik x game kain to cycle thanga ko ka toise magi matam da am sathi ki ba moi kangu ne don bosco team da BMX and tholopa matam se mamang thangala thaubi chombi panbi se tusan magi shop kong hayam ne do khara tawgal hai tar aduga lagi da ne kudong lagi da mo de haira roge me khangna bangak tane ya mako adubu lagi jaganda laitring ai gi marak se di sei khara satlamme ba akogi kano da sol ma illaga shaga yepaga sam changba sangga sei sakpada mayamna asma dum sa lo kolo tawi kole sum adagi ma sei kaga chapa hore chalibe sei sina mal compose of koina pai bi sing ko chai dagi nungsibi nangna chatkiba numit tagi sina magi aina sum khanbada still adugi sei sina ayamba ihan han be sei gani khalle ai ga ngau bune habiri su yaw bune aina sei ko da sei gita khongaga isai performance tawgi isai gi kharkhadi sakpagi keno di knowledge tikar leiba adu isai oina tamdana khotana isai gi oina mapung oina di tawde aduga aikoina gita khongse matamdu da yamle honara khanda aikoi mari manga khomina ba kansida yam nungdin chum kansida gi ko nungdin pung ama ani sai pullaga pung manga tar khonge ai bai ta khomina yam khomina re hai tar jamming tawus sidagi yam ba kara tawni class oina certificate leidana khotana di tawde Northeast Rock contest yaurubagi certificate kuma adagi contest yaurubada best guitarist tabagi certificate kuma adudi lei the class oina yam formally chatkibadi chatkidre adu matungda around 1992 da ise metric thai peloi ai oedi yungi biyonju gidang karo taw edu hoda basu adu bu yam kan aina agi match gidang sole ai adum sole like dagi yung gedo madi don bosco do tamai agi chelnu pisina nirmala bas school tamai atai koi karadum government school gum madum ai brought up torop ne duga smaina ma sei sa me du laigidre ka jida
kaina tawbane sei sam en haraga leigidabagi maraksida ayu gita kaga ko mana sakpai sei dudi khangmani na no jam hol da ai still dum che sobita na sei na oi mayek ire na mayek si iraga artisting da sei saran bagi kana am tawrame ko akoina sei sukek sakting da sudum tawrame artisting is a piraga artisting na surnung palaga so to so admaina tawda jam hol sida imana ba khangna tawraga Sauslo, anti oi ke du lei na chap pasida ai gatekeeper oi adi kaju kampute sei tawe da ada sagi koi das lei gi da bisigi Sadananda Hamom ko maung da support yam to bi ma kangu sina thinma da no dai sei do da solo na har pa ma so mo ko ju sei kaga sa e dagi sei kaga sa pa di kita ko na lei ko da sau bani da sak pasida angau ni habi re sei ma lei gi da so kui ding da ado adudagi mayam duna dum kahani kappo kai ayu kappe stage da yam aduga yam emotional oi ba area ne ba ada wari live sigi wari live jam nuai te jum khang ba yawani but adugi magi khudol ne haitara aina ngasi isai gi da leiri si de ko isai gi da yam nusi bi duna yeng ko si di ai isai gi di yam haiba ko pa tamai isai jum tam de ba gita ko ngudi ko ngai aduga adagi sa sakpadai di moina program adu lao dan chatpa sakpa dagi sarang japi ko pagi adu matam do pa kun ga pire I yang kai pire matam dugi wani adu 1994 da lai gidanne pada se ko 94 da lai de adu 94 dagi sakpa dum ma ai ma lai gidabagi sam kakpa yam sang dingai matam dagi dum sakre ko adu dagi sakpa hora kanda 95 lai re 96 ta kana tolom bane angau ne habiration nam bane da punandana kana tawe bindia recording na tawe isai da nam to sen taw nam bisda ada isai du di khaga kong bu ko pa taw ga sum isai khaga chatlam ni na aina sur pa bije tumna de haibe waro bu leite aina de kya da nung siwa dagi akoi bu thadok lam laga chat kre nang di adugi matung ta paduna tai te composition gi wane matam du da angau bu ni haibi re hairiba cases nam na ba kana full isai am puthok pada aina sei hum du katane na compose tawgiba aduga atai di man loi tor ma tane namjalle ada isai sakpa ju na tamni na ko isai aina haite ra hoji anu wata hoji ta rasu isai hoji sakpa da khara isai gi idea khara leibagi khara kano man na sakpai wani haibagi dinate matam dugi experience tuna ado matam dugi record ung ta dem ke khena dine ba pra ro ne ba ko ada koi da panandana nangi da ko ngata ta ba su nungai roi koi na pai bisidi mana sakke na toroga cassette di mana saya performance di sai da sum sakhallam ni ai sum sakpa ga ai man mai wani cassette di wada ai ya ma han jina sai mana isai jin namjalame record torame sum munna me am na ba oi do oi wani kano hoi gi wakal tas konchi ga yaw ne ba isai jina ada idi kaim khang de idea isai ga idea na da adu namamaga Nagaland da gita ko ma chatla ko gita ko ba Nagaland sei concert tariat la ni pala ko nge kan ta adagi ko kan da ko I sel nung pido pisin to gi ngai thong asin ta ngai da po je am tor pa tar matam du di landline ne ba landline number organizer gi lei yum se da phone tore pung suk ta toro hai adagi nang yadre tolo na sum hai ba tar sai record lo sana ta mam ne ado ai som da sei gita ko ma chakra ba ne ba ado yum dagi ko pa ada nang masak khangning ne ne kana no keseto phongdu e na har release to buse yaw de release ka mathong kam ko te da dum ade adu gi idea sone leite da nang masak khangning e ko ning e na hai si sei kana no ko no du to wada to wada hangnare lao na ha da adu gi mara mama kauraga diba da thamamaga diba de thola akanda kangjei bung da sei tau kan sei adu da kai student union gi ma tau ne ko adu mayam duna da so adu da so me no am lang go tam dai kai cha da kari no tau ri gyan wa khan jwal tau de mai tau gani na adam pamam gani na sei se matang yam nusi na ta na ka hai ta adagi thong nam bon bi sa bagi thong nam bon bi lo shala pe ma kha da concert nam tau adu da su sai adu hek matam du dagi gita khongam ba dagi dum isai rom da chakre isai gita khong jo dum sum thadore do around 1998 2000 sai dagi di
ꯒꯤꯇꯥꯔꯗꯒꯤ ꯁꯨꯝ ꯂꯥꯞꯊꯣꯛꯄ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯧꯖꯤꯛ 25 years ꯍꯦꯟꯅ ꯂꯥꯟꯊꯣꯔꯛꯈ꯭ꯔꯦꯕ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛ ꯀꯔꯤꯌꯔꯁꯤꯗꯤ 30 plus ꯑꯣꯏꯔꯦ ꯀꯩꯅꯣ ꯑꯣꯏꯅ ꯌꯥꯝ ꯉꯟꯅꯁꯨ ꯊꯣꯛꯂꯛꯈ꯭ꯔꯦꯀꯣ ꯑꯗꯨꯗꯒꯤ ꯏꯁꯩ ꯁꯛꯄꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯕ ꯑꯩꯁꯦ ꯒꯤꯇꯥꯔꯁꯦ ꯄꯨꯔꯥ ꯊꯥꯗꯣꯛꯈ꯭ꯔꯒ ꯑꯗꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯈꯪꯗꯅ ꯄꯪꯆꯠꯇ ꯆꯠꯂꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯄꯗꯨꯗꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯄꯥꯕꯨꯡ ꯄꯍꯥꯔꯤ ꯍꯣꯏꯒꯤ ꯁ꯭ꯇꯦꯖꯇꯨꯗ ꯁꯛꯄꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯍꯧꯋꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯣꯏꯅ ꯅꯤꯡꯈ꯭ꯔꯕ ꯑꯗꯒꯤ ꯍꯧꯒꯠꯂꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤꯗꯤ ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯒꯤ ꯇꯥꯟꯖꯥꯗꯤ ꯐꯪꯍꯧꯔꯦ ꯇ꯭ꯔꯥꯟꯖꯤꯠ ꯄꯣꯏꯟꯁꯦ ꯑꯅꯧꯕ ꯑꯔꯤꯕ ꯂꯣꯏ ꯁꯝꯅꯍꯧꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯏꯃꯥꯁꯤ M.K. ꯕꯤꯅꯣꯗꯤꯅꯤ ꯄꯨꯟꯅ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯍꯧꯕ ꯑꯗꯒꯤ ꯏꯁꯩ ꯇꯥꯟꯅꯃꯤꯟꯅꯍꯧꯕ ꯂꯣꯏꯅ ꯐꯪꯍꯧꯔꯦ ꯔꯨꯞꯔꯥꯒꯗ ꯄꯨꯁꯟꯕꯤꯕꯗꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯁꯨꯝ ꯁꯜꯂꯛꯄꯗꯒꯤ ꯒꯤꯇꯥꯔꯗꯒꯤ ꯂꯥꯞꯊꯣꯔꯛꯑꯦ ꯑꯗꯒꯤ ꯑꯩ ꯕꯦꯟꯗ ꯌꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯏꯁꯩꯁꯤ ꯇꯝꯃꯛꯇꯕꯅꯤna ꯋꯥꯗꯤ ꯌꯥꯝ ꯋꯥꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕꯅꯤꯅ ꯍꯦꯟꯅ ꯍꯣꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯥꯛꯏ ꯑꯗꯨꯕꯨ ꯗꯗꯥꯅ ꯇꯥꯟꯅꯔꯒ ꯑꯣꯖꯥ ꯃꯣꯏꯔꯥꯡꯁꯤꯗ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯣꯖꯥ ꯂꯩꯈꯤꯗꯕ ꯋꯥꯏ ꯐꯖꯅ ꯌꯥꯎꯕ ꯉꯝꯖꯈꯤꯗꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯨꯅ ꯑꯗꯨꯗ ꯏꯁꯩ ꯆꯠꯂꯝꯃꯤ ꯁꯦꯀꯦꯟ ꯏꯌꯥꯔ ꯊꯥꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯩ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯄꯗ ꯀ꯭ꯂꯥꯁꯁꯦ ꯆꯠꯂꯒ ꯄꯩꯈꯥꯁꯦ ꯊꯥꯈꯤꯗ꯭ꯔꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯀꯩꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯁꯨꯝ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯤꯗꯒꯤ ꯈꯅꯥꯎꯒꯤ ꯏꯟꯇꯣꯅꯦꯁꯟ ꯑꯗꯒꯤ ꯈꯅꯥꯎꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯕꯒꯤ ꯑꯗꯩ ꯈꯅꯥꯎ ꯁꯤꯔꯒꯅ ꯀꯃꯥꯏꯅ ꯏꯁꯩ ꯁꯛꯀꯅꯤ ꯈꯣꯠꯀꯅꯤ ꯀꯥꯏꯁꯦ ꯃꯊꯟꯗ 30 years ꯑꯕꯨꯛꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯇꯧꯔꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯉꯥꯡꯁꯤꯡꯒꯤ ꯏꯁꯩ ꯇꯝꯒꯦꯅ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯄꯁꯦ ꯑꯩ ꯅꯣ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦꯕ ꯑꯩꯅ ꯇꯝꯕ ꯍꯩꯇ꯭ꯔꯁꯨ ꯑꯩꯅ ꯇꯝꯕꯤꯕ ꯍꯩꯇ꯭ꯔꯁꯨ ꯀꯩꯒꯤꯅꯣꯗ ꯑꯥꯔꯇꯤꯁꯀꯤꯅꯦ ꯏꯁꯩ ꯁꯛꯅꯤꯡꯕꯁꯤꯡꯅ ꯏꯁꯩ ꯁꯛꯀꯦꯅ ꯊꯣꯛꯂꯛꯄꯗ ꯁꯛꯀꯅꯨꯅ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯀꯩꯅꯣꯅꯤ ꯁꯤꯅꯅꯤ ꯑꯩꯅ ꯍꯩꯕꯒꯤ ꯑꯉꯥꯡꯁꯤꯡꯗ ꯇꯝꯕꯤꯕ ꯅꯠꯇꯦ ꯃꯈꯣꯏꯗ ꯏꯅꯣꯠ ꯈꯔ ꯀꯣ ꯍꯣꯠꯅꯅꯤꯡꯅꯕ ꯈꯔ ꯄꯤꯕꯗꯣ ꯈꯛꯇꯅꯤ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯕꯗꯣ ꯈꯛꯇꯅꯤ ꯑꯩꯅꯒ ꯇꯝꯕꯤꯔꯒ ꯌꯥꯝ ꯍꯩꯅꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨꯒ ꯍꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀ꯭ꯂꯥꯁꯀꯤ ꯌꯥꯝꯅ ꯅꯩꯅꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯑꯗꯨꯝ ꯅꯩꯅꯕꯤꯕꯗ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯟꯖꯥ ꯐꯪꯉꯤꯉꯩꯁꯤꯗ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯀꯣ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯅꯕ ꯑꯣꯏꯅ ꯇꯧꯕꯩ ꯋꯥꯅꯤ ꯑꯩꯅ ꯇꯝꯕꯤꯕꯗ ꯀꯩꯁꯨ ꯍꯩꯒꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩ ꯑꯗꯨം ꯍꯥꯏ ꯀ꯭ꯂꯥꯁ ꯊꯥꯅꯕ ꯑꯣꯖꯥ ꯑꯇꯩꯗ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩ ꯃꯣꯏ ꯕꯤꯁꯥꯔ ꯀꯩꯀꯥ ꯂꯣꯏꯔꯕ ꯈꯣꯠꯂꯕ ꯃꯌꯥꯝꯗꯒꯤꯀꯣ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯕꯦꯁꯤꯛ ꯐꯥꯎꯟꯗꯦꯁꯟ ꯇꯥꯛꯄꯤꯕ ꯐꯖꯅ ꯉꯝꯃꯕꯁꯤꯡ ꯃꯣꯏꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯒ ꯄꯩꯈꯥ ꯊꯥꯍꯟꯗꯅ ꯈꯣꯠꯍꯟꯗꯅ ꯇꯧꯋꯦ ꯍꯥꯏꯗꯤ ꯃꯌꯥꯝꯅꯒꯗꯤ ꯑꯩꯅ ꯁꯨꯝ ꯇꯥꯛꯇꯕꯅꯤꯅ ꯑꯩ ꯏꯁꯥꯁꯨ ꯁꯪꯖꯗꯦ ꯑꯉꯥꯡ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯆꯥꯗꯒꯤ ꯂꯥꯛꯏ ꯏꯁꯩ ꯑꯣꯏꯔꯔꯣই ꯍꯥꯏꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯃꯤꯒꯤ ꯑꯄꯥꯝꯕꯗꯀꯣ ꯑꯁꯤꯒꯨꯝꯕ ꯂꯩ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯑꯩ ꯅꯣ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦꯕ ꯀꯩꯒꯤꯅꯣꯗ ꯃꯣꯏꯗꯅꯦ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯑꯒ ꯋꯥꯈꯜ ꯈꯔ ꯊꯣꯛꯆꯕꯗꯣ ꯑꯗꯨꯗꯨꯅ ꯑꯣꯏꯅ ꯄꯦꯟꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯕꯦꯁꯤꯛ ꯐꯥꯎꯟꯗꯦꯁꯟ ꯏꯁꯩꯒꯤꯗꯤ ꯁꯥꯔꯦꯒꯃꯥ ꯑꯗꯨꯃꯥꯏꯅ ꯂꯩꯅꯔꯕꯅꯤ나 ꯁꯤ ꯑꯣꯏꯔꯥꯌꯨ ꯁꯤ ꯑꯣꯏꯔꯥꯌꯨ ꯑꯗꯨ ꯈꯛꯇꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯁꯩꯗ ꯂꯥꯛꯑꯦ ꯑꯗꯨꯗꯩꯗꯤ ꯐꯤल्मꯗ ꯑꯃꯨꯛ ꯂꯥꯛꯄꯅꯦꯕ ꯐꯤल्मꯗ ꯂꯥꯛꯄꯁꯤꯗ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯅ ꯃꯁꯛ ꯈꯪꯉꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯦꯀꯣ ꯑꯗꯒꯤ ꯅꯨꯡꯁꯤꯕꯤꯗꯅ ꯏꯁꯩ ꯈꯔ ꯆꯠꯆꯔꯦ ꯆꯠꯄꯅꯤꯅ ꯑꯩꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯁꯥꯡꯗꯣꯔꯦ ꯑꯍꯥꯟꯕ ꯑꯦꯄꯤꯁꯣꯗꯁꯤ ꯋꯥꯔꯤꯁꯤ ꯑꯗꯨꯝ ꯂꯣꯏꯗꯣꯔꯦ ꯑꯗ ꯏꯁꯩꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯊꯣꯛꯄꯗ ꯂꯥꯡꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨ ꯃꯌꯥꯝꯁꯤ ꯎꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯏꯆꯥꯅ ꯖꯒꯣꯏ ꯁꯥꯕꯗꯤ ꯇꯨꯔꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯅꯒ ꯁꯤꯅꯦꯃꯥꯒꯨꯝꯕꯗ ꯃꯌꯥꯝꯅꯒ ꯌꯦꯡꯕꯗ ꯑꯩ ꯌꯦꯡ ꯉꯝꯖꯗꯦꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯏꯁꯥꯁꯦ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯣꯛꯂꯛꯄꯗꯅꯦ ꯑꯩ ꯏꯁꯥꯁꯦ ꯌꯦꯡꯐꯝ ꯈꯪꯖꯗꯦꯕ ꯍꯥꯏꯗꯤ ꯈꯪꯗꯦ ꯐꯤꯂꯤꯡ ꯑꯃ ꯇꯣꯡꯉꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤꯅꯦꯃꯥ ꯅꯝꯁꯦ ꯍꯥꯏ ꯀꯥꯟꯁꯤꯗ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯂꯩꯔꯨꯔꯕꯅꯤꯅ ꯍꯣꯏ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯒꯦꯅꯗꯤ ꯈꯟꯈꯤꯌꯦꯕꯀꯣ ꯑꯗ ꯇꯥꯃꯣ ꯁꯨꯔꯖꯀꯥꯟꯇꯅ ꯍꯥꯟꯅ ꯑꯣꯐꯔ ꯇꯧꯋꯤ ꯃꯇꯝꯗꯨꯗ ꯅꯣꯡꯃ ꯍꯥꯏꯒꯦ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯅꯦꯃꯥꯁꯦ ꯅꯝꯕ ꯍꯧꯔꯀꯥꯟꯗ ꯁꯤꯅꯦꯃꯥꯁꯦ ꯅꯝꯕ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜꯒ ꯁꯦꯂꯨꯂꯣꯏꯗ ꯀꯩꯅꯣ ꯇꯧꯔꯛꯄ ꯇꯥꯟꯖꯥ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯁꯦꯂꯨꯂꯣꯏꯗꯇ ꯅꯝꯕ ꯍꯧꯔꯤꯅꯦꯕꯀꯣ ꯑꯗꯩ ꯁꯤꯅꯦꯃꯥꯗꯣ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯀꯥꯟꯗ ꯑꯗꯩ ꯑꯩꯁꯨ ꯑꯗꯨꯝ ꯏꯁꯩ ꯆꯠꯇꯧꯕ ꯑꯗꯨꯝ ꯆꯠꯂꯦꯗꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯗꯤꯄꯛꯅꯦ ꯇꯥꯃꯣ ꯍꯣꯂꯦꯟꯗ꯭ꯔꯣꯅꯦ ꯇꯧꯔꯒ ꯇꯣꯔꯁ ꯐꯤꯂꯝꯅ ꯗ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯣꯇꯝꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯒꯤ ꯀꯩꯅꯣꯁꯤꯗ ꯃꯌꯦꯛ ꯀꯩꯅꯣ ꯁ꯭ꯀ꯭ꯔꯤꯞꯁꯤꯗ ꯇꯧꯔꯒ ꯗ ꯁ꯭ꯀꯥꯏ ꯑꯣꯐ ꯑꯣꯇꯝꯁꯦ ꯇ꯭ꯔꯥꯏ ꯇꯧꯁꯦꯅ ꯇꯧꯕꯗ ꯇꯥꯃꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔ
ꯇꯧꯔꯒ ꯇꯧꯕꯤꯈꯤꯕꯅꯦ ꯑꯗ ꯑꯩ ꯃꯇꯝ ꯀꯩꯝ ꯈꯪꯗꯦ ꯑꯗ ꯇꯥꯃꯣ ꯕꯤꯁ꯭ꯋꯥꯃꯤꯇ꯭ꯔꯅ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯀꯦꯃꯦꯔꯥꯗ ꯁꯨꯃꯥꯏꯅ ꯌꯦꯡꯉꯣ ꯑꯗꯨ ꯇꯧ ꯂꯦꯡꯒ꯭ꯋꯦꯖ ꯃꯌꯥꯝ ꯑꯃ ꯇꯥꯛꯄꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯀꯨꯝꯃꯦ ꯁꯤꯅꯦꯃꯥ ꯀꯨꯝꯃꯦꯅ ꯑꯗꯨ ꯀꯩꯝꯇ ꯆꯠꯇꯧꯕ ꯀꯣꯏꯆꯠ ꯆꯠꯂꯦ ꯑꯗꯨ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯅꯦꯃꯥ ꯔꯤꯂꯤꯁ ꯇꯧꯕꯗ ꯑꯩ ꯍꯤꯠ ꯆꯠꯂꯦ ꯑꯗꯨ ꯀꯔꯤꯅꯣ ꯍꯤꯠ ꯀꯩꯝ ꯈꯪꯗꯦ ꯑꯗꯣ ꯑꯗꯨꯗꯤ ꯁꯤꯅꯦꯃꯥꯒ ꯐꯤꯂꯝ ꯀꯩꯅꯣꯒ ꯏꯁꯩꯒ ꯄꯥꯁꯟꯕꯗꯗꯤ ꯍꯦꯛꯇ ꯑꯗꯨꯕꯨ ꯐꯖꯅ 미워이 하이브세고 미워이 하이브세 फजन स्टडी तौरगने शेड्यूल की मतंगदा ओ कनो ओइदबदी अतौदो कमिटमेंट से यारोय हरदी याररोय दुगा यानी हरदी मी की फनाम लुबा लास दुम समटाइम अमनी दि मिस आउट तौगिको यानी हरगा अइना थबक तो पांगतो ngамदबा अदुमाइनदि लेगी अदु अइना न होगलैबा नाहासिंगसु मियोय बाजे होनरगा दि लोइ ngamba ngatani ko tauge harasu लोइ ngamba ngatani aduna commitment simadi am leheningi aduna huji sibawda gita khongmadena isai sakpa dagi amu acting da lakpase sida aigidi pura mahi oina tamukpagi keno nate thengnarakpa thengkang khudingduna ingona lesson oiraga ngasi box mai laki yanwa da haidi kuina ningsingudro wari shoi doine matamje sanga abanina ada nongna mu ningsingaga hapetan dana share tawbibase akoidasu haidi खंगजदबदुसु खंगगादि याम नुमाइबसु मावे तारे द मखाना लागदि दा अखगी म्यूजिक इंडस्ट्री फिल्म इंडस्ट्री से मसिदा ददाना खोंग हेक थांजन बिरखिबा मिकुपतो अदा करम फिल्म दा लेरमी अदुगा हजि फाउसिना ददाना सु कुइना लेबिरा कुइना चेंजेस सि म्याम उ फंबिरमगदि मसि बतांगदि दा करि हाइबिनि निक्तंग शेयर तवबियो on already hoi matam na pura pa on maniko akoi hanagi nungi juktu sum leise haibadi natra akoi mioi ba khudi makse hojik akoi na wai igi yum da leiram do hojik ti dollar mathon da leira si ahung mani natra seliba pije chakse hojik ti yum da pham na market to ya matam si akoi na thingu ya ba nate adu maina on ma purai adu bu on ba du pura ole adi mapum moina ole haiba tare matam do da akoi se lakani kaina haibagi keno sidane artist miyam la e kaina haraga at mi ya tholaga isai nataba akoi lakpagi yengna ba se hujikti ugidre ko aduma yam siba keno ne duga sat pasu phone leitringai phone mobile tholotringai dagi thorpanina ngasi program ama chatto sida mayam je program arranger sina mayum chatlaga pau pidoina tang asukta program asuk lei adu lei aduga mafam na sini pung asukta loba lakani sumaina loina item doine ba program arranger je gari thau hamna bor mai loi tudine aduga numisida kenter ama kadai dagi office dagi loba lakani natraga mayam se office da asuk pau da yorok kadawni kana sumaina to gari da pun chalame ko isai loi isai ngan sai kana ngana halakpa leite adum loira halakadoini pula do halakadoini aduga mathangi program no si leire ana numitu da artist si yawi kholi kan toroga chalani sei mafam da yorani sei pung kya da dagi ahal manjing na laudana khongna ga microphone da sei du mayam je oi thola kanjida artist kana lei hujik adagi khudong cha da kan da khoi adum tongana lapa thilak pasu yawi ko tongana lapa se organizer na thilak nga tane ba lawruba thilak nga tane ba ko sida adudi sei si hujik tawdori ba sei si ma cha charity ni natraga khoi lagi da ba mi si gi sei yam tawe ba khoi kumon ga ko kum adudi sei si kana na hana sa ga phani karam bai sei na sakani kana han ji na loi sindo sil lewa isai je langkhale mi myam je langkhale kana haradi adudi kitang tapthaba ma thaga jinang adun dang so kana taunarame buko yamna hadagi paisa sale gi matang ji dasu adum ahal singna group ke pirak padagi nahagi na si hal gi na si mai pirame atu punamak to hujikti oidre hek mina masa khangi baga ne ubada senior junior gi wari leitre dum level chap manana ui junior na so dum hujikti senior adu du ba leitre moi gi na adu ada sa ba oi chadare ba dum adum akoi khara ngangan ba fingan banina khara ngangi adubu hujikti masi aiju wakal phajana khalaga da ngamna ba chatpa haiduni aina sel aidi lupa kun thra dagi sei sakpagi phangakpa horokpanina sa yamna haiba je ing mingon ngamde masi mde yam seng hojik mayam wangda aidum hai sel yamna adi sei sakpagi du piu kholu haja ai ba song ngamjade ko isa ga son baje sine wadun advantage logi basu kongai bani ko madi yani khara pira yani adum tawgi basu adum na khangda badi nate haiba ngamgi da ba
aduna waraunabasu yam yawi hujik hujikti ahalsingna smile long chakramnina angangsingda sel tana pire khole kainaga hainabagi adubu munna yenguradi mi artist ki keno se aina chachari basida aigi ko moi chariduna moigi moina ngamjare yam longjasan aina kaloi mathau tade mai level na longjaban masi mai yam sengna clear cut mi nei sai kara saure tar adu hairu mathau tade ade ano me am jo tholai ko adubu hoi magul leina tawhaningbagi apambude khoisu dum lei tawudabu Manipur artist singsi kayamyami musician singse kayamyami khallakanda hekta ngamde haba ayu pame ba magul leina mina man ta kore kaina sei paksak sei me andi hairam gane ba dum adu ngamjade ba haiba ko adubu handaki nangi interview si de gi khara semdok ningbagi wakal di lai semdo bada Manipur hariba lamdam se yamna sathiba lamdam ne ba ko migi asoi badang thiraga ngangna ge na khallaga laiba ko ngai amas laiye ko adu kadang thiraga laiba kadai da kari lairi ne ko thiraga mai magi page ta thagalaga khangde masi asida di hairoge aduna tawriba kano sida hainer musa sumang da tawsum sakchal lakani ticket thar su sakchal lakani adu mun nang khandara kanda hairiba singduna isai tawba kanda di ko da haigi da ba yaura moi gi matam la ko de moi yana ba dum haidu ne ba mi gi tawdana dum ngang ba moi si sakpani na si dum thengna da na ta ko ju loin khange ba ko tawdabu akoi da tawri si di Manipur ha pick kraba lamdam sida ko bayam na nuksi bi dana nek pi ba gi bayam na ya bi ba gi ko si bok chachari ne ba ko adu hek ai de du ai gi da na ta ai shmai taw de se shakte ek hairu bu numit to ai gi khom chin na ma sum kak pa hauri ne se anda ko ai de shadu da ta de ya de wari boba ai chumang thingwon da taw da ado ai na adumai hairu ga atai ngunu sum chat lai radi udong cha da ba lai ngani aduna angon da nungai ta bi ju moina adumai na angang sing na mai na taw haning do hairu ai na sum chat lai ram ni na isai dum taw gi ba magun yaw da ba do na di u ba taw da bu isai ma nga khangna cha na ba sing maru pang sing ge hairu ko da su chat ta di ya da ni chat pa ko sel nung gi wa na ta bi da ita sa sali dum haiba adu su dum thengne adu samna haine khoi kaidu jo haije bangam de he hairaga moi sayam ka pani khoi na hai Manipur do bo leidana si khoi gi lam si gi mata adum tawe badura nungai te ba dei sai udi am taninge bo do phare ma do main toramni na atopam silo yam line dum hai gi ne koi lam si am thatiri je ira ai line ne khoi aina ai si am pa me na la su ne ko aina du hai ba adu de ko te khanna jar ki gen chakhraga adu phare adu man no ai ta atopam silo to ta hai gi ne adu mangjari si kana tar ba artist do ho adu bu hoi magul leina di am to haningi matam ma da ko ne inkhala pa kanda charity am tawe ujik ko September October city sina Zakoba festival be am boxe charity atane hoi mingi yaw poster te tan taw de ne do ujik ti ya hongre adu adum lai adu hojingna mu individual oina mu band taw na re artist amagi adu so awon mani sisu mu kan khalak pa yae ko kan khalak pa yae di ma bu pamjari ba mi amana ni uraga isai do ani hum mi do artist do yam men ahum gadang sa ubagi saubi bu so konga yam ni artist kuting mak ta thokpa problem ne ba mi na masak khanga ba artist ing de ko isai khara yam saning ba do artist do na hai ne ko ni am section ni artist me ang ai le ni na upai kano to ya da ba ni hai ne do yam adu do matan da thola pa jina moi gi isai do pen ta jare do na sisu ai na ji hai na mi sa sigi keno sisu kan khalak pa yae magi ben yama jenta tapta na yama gi jotong ana taw jari na yam powerful oiba kano ne ba impact pi society da su isai ju pi loina pi de magi isai gi machat tawri ba mo ma tawsi arai ba na te mase magi artist ki koi gun hai gadra adu yam kan bagi ne yam powerful yam ji oiba artist ne ko sumaina dum tholakani da yam tholakini akoi loigini ko amamung lakani aduna loina mang ai gini na kan badi ngamoi ai ji chahi 50 plus haijal eko yam seng adum ngasi ado
ꯂꯦꯞꯅꯤꯡꯉꯦ ꯑꯗꯩ ꯑꯉꯥꯡ ꯃꯔꯛꯇ ꯑꯃꯨꯛ ꯅꯍꯥ ꯁꯥꯗꯅ ꯄꯪꯆꯣꯡ ꯆꯣꯡꯒꯅꯤ ꯐꯦꯁꯕꯨꯛꯇ ꯑꯃꯨꯛ ꯇ꯭ꯔꯣꯜ ꯇꯧꯅꯤꯀꯣ ꯑꯗꯒꯤ ꯌꯥꯕ ꯌꯥꯗꯕ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯗꯗꯤ ꯈꯔ ꯂꯩꯔꯒꯗꯤ 365 days punamak kaito tawba yaro hak pasi adugi mapok kumoni aduni adani adugi aduna taseng badi na hawai gi keno tu tinat oitre wakal nadigo adu ka sum isaina mina masak khanghan birakpa mina nuksibiba mi mayamna aibu yokat birakpa sa isai dugi marumdani haibagina aina isai je mirai da baywane ba isai ai isai sakta su yare kana haibagi sugumba wakalonde engoda leite adu mayamna nuksibidana aibu kawra isai do saubagi masak khangaktana aibu kawbani khalaganda aina isai je mirai banate pothaning badi tasengna pothaning ya ware kanjida ninghanna bala agasu masai pamjaba dei mayamna nuksibibadudi manghaningdabagi satliba Tarajayda haijabagi wane haidi adum miyoibagi wakan sondarakpa nungairakta haise adum mina nungaitaba nungaitre aise nungairaktrabagine ba adu yam nungairise mazi haibada phadori fatte ai se senior oireba ko jikti kari gumba kanda isai mafam kanda khwaidagi ariba singer ka do koi oira ineba ko ado ingalakpa na hajigina mogi contemporary rival oina ubusu dum yawe sine ne ngai adu khoi su dum highway wani nupani kaino adum na hairakada adum leidana ko aduna sisu dum nungai aduna kaigum kandadi challenging mood se adum laktabadi natte aduna dum khara tawgi geda kaina khatmasu dum yawi to dubu loinama afaba ngaktani loisallakpada kai leini loinama aroiba naigani aikoina loisallakpada karigumba kharadi dum thamam se sine anoba singdi ko hoi mayamna isagi makal se mong matau tawno kanna hongna na honari se mase su oira pasu oisanu duga ena khara hena mating leina duga yam standard leina tawungamba duga mayamna su isai amuka tawbada ya wana tawungambagi yam standard leina tawungamba du sum oira pasu yai ho pasi ju laksano duga honga pasida chakidauba singisisu mafam amadi kannaga thambi nibagi wakhalonduneba adumda makhadana laagadine haidi akoigi stage ta gumbaga perform sum toropagi experience like 30+ years sum torabani ado ningsangba akoigi thaina toroppo mongse sidada naga hanba experience oina thengdarakibase masi karaidono kamai tawdige ka haibadu kitang ningsangbiramo tawdi rock ne ko chen na stage ga gita khong se tumina khong de lepaga sonong cheni chongda bi ko tabi adu isai isak pase buktabu lepaga adu di masi pharira patrira khara lengo tana tawba ko adagi stage da live concert ama tawba je mayam lo yengning ba yengmusu yauri ne ba taba khatana te ba yengba ma yauri ne ba live ta kamai tawi kholi adu da isam chamna lepaga isai sama changa isai matangi isai sidisi isai do leidana mayam du isai dugi magun du ne am kanman gidana leiba khara isai amani leiba ko makal kai na ganda isai se hek hobada wa law langba ma ko kai gino langise isai je pajabagira natra isai je langna na ba jagoi sana na ba isai masalleira sima ado isai sungna natabida jagoi saba ya ba kenoma rhythm ma dak dak tharabada jo adam langba kari gino hangma yadra ani ne ko wada amana aduda jagoi sadore natraga jagoi nikpa yadore gi langba ma isai ama leba adumaina langda sine ba faragam tari bi sei si chungam mangwa sei je salo hobudana as haira aba ko mayekina natraga isai duna masi sei ganaga khalla aba langdabida adu isai do papa mangoroi do ne sida leibe isai na te sida leibe isai te sida leibe isai ne ba do masterpiece aisa do hoi mi gi wari amta manade natra aina liri ngasai wari je amta manade sometime karam manaba yom theng na tengkang ichilina khaina bagi wari meam kitang kitang manana ba tabudu isai duna ai punsi da thoki ka hai bagi nungai gi daba
ꯏꯁꯩꯗꯨ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯃꯥꯒꯤ ꯋꯥꯈꯜ ꯐ꯭ꯂꯥꯁꯕꯦꯛ ꯂꯥꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕ ꯏꯁꯩꯁꯤꯅꯦꯕ ꯌꯥꯝ ꯃꯒꯨꯟ ꯌꯥꯝ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯏꯁꯩꯁꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯇꯥꯔꯤꯕꯁꯤ ꯁꯦꯛꯁꯟꯁꯤ ꯃꯤ ꯀꯌꯥꯅꯣ ꯀꯣ ꯑꯩꯈꯣꯏꯅ ꯈꯟꯅꯒꯗꯧꯕꯁꯦ ꯑꯗꯨꯅ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯁꯤꯗ ꯅꯪꯅ ꯍꯥꯏꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯀꯀꯥ ꯑꯩꯈꯣꯏꯅ ꯄꯥꯕꯨꯡꯕꯨ ꯍꯥꯏ ꯀꯀꯥ ꯁꯅꯥꯇꯣꯟ ꯍꯣꯏꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯔꯥꯏꯕ ꯅꯠꯇꯦ ꯀꯩꯅꯣ ꯀꯣ ꯑꯗꯒꯤ ꯗ꯭ꯔꯃꯔ ꯀꯀꯥ ꯁꯣꯃꯣ ꯑꯩ ꯀꯩꯅꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯑꯑꯣꯟꯕꯁꯦ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯂꯥꯛꯏꯅꯦꯕ ꯊꯥꯡꯊꯔꯛꯏꯅꯦꯕꯀꯣ ꯑꯗꯨꯗ ꯀꯀꯥ ꯁꯅꯥꯇꯣꯟ ꯍꯣꯏꯒꯤ ꯃꯇꯝꯗ ꯇꯧꯔꯝꯕ ꯑꯉꯛꯄ ꯗꯥꯟꯁꯤꯡ ꯁꯤꯡꯒꯔꯅ ꯀꯣ ꯍꯥꯏꯔꯤꯅꯦꯕ ꯃꯁꯥꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯋꯥꯔꯤ ꯂꯤꯕꯗ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯅꯦꯕ ꯃꯇꯝꯗꯨꯒꯤ ꯑꯣꯏꯔꯤꯕ ꯅꯣꯏꯅ ꯐꯥꯎꯔꯤꯗꯨꯗꯤ ꯅꯣꯏꯅ ꯐꯥꯎꯔꯦꯅ ꯂꯩꯖꯩꯗꯨꯗꯤ ꯃꯣꯏ ꯌꯧꯄꯣꯠꯇꯦ ꯑꯗꯨ ꯌꯧꯄꯣꯠꯇꯦ ꯑꯩꯈꯣꯏꯅ ꯁꯤꯗꯤ ꯁꯨꯡꯅꯩ ꯅꯩꯅꯔꯣꯏꯗꯧꯅꯦꯕ ꯀꯩꯒꯤꯅꯣꯗ ꯏꯔꯥ ꯑꯃꯃꯝꯗ ꯃꯥꯒꯤ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯐꯖꯅ ꯊꯝꯃꯝꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯀꯥꯟꯗ ꯑꯩꯒꯤ ꯑꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯀꯥꯟꯗ ꯏꯁꯩꯁꯦ ꯁꯛꯀꯗꯧꯔꯤꯕ ꯏꯁꯩ ꯑꯩꯅ ꯄꯔꯐꯣꯔꯝ ꯇꯧꯒꯗꯧꯔꯤꯕ ꯏꯁꯩ ꯃꯐꯝꯁꯦ ꯀꯔꯝꯕꯅꯣ ꯑꯗꯨꯒ ꯃꯤ ꯌꯦꯡꯒꯗꯧꯔꯤꯕꯁꯤꯅ ꯀꯔꯝꯕ ꯁꯦꯛꯁꯟꯒꯤ ꯃꯤ ꯌꯦꯡꯒꯅꯤꯁꯦ ꯑꯩ ꯍꯥꯟꯅ ꯑꯗꯨꯝ ꯀꯥꯜꯀꯨꯂꯦꯠ ꯇꯧꯊꯣꯛꯑꯦꯕ ꯑꯉꯥꯡꯅ ꯀꯌꯥꯝ ꯌꯥꯝꯃꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯅ ꯀꯌꯥꯝ ꯌꯥꯝꯃꯤ ꯅꯍꯥ ꯑꯇꯣꯞꯄ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄꯅ ꯀꯌꯥꯝ ꯌꯥꯝꯃꯤ ꯂꯥꯡꯒꯗꯧꯕꯅ ꯀꯌꯥꯅꯣꯁꯦ ꯍꯥꯟꯅ ꯌꯦꯡꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒ ꯏꯁꯩꯒꯤ ꯁꯦꯂꯦꯛꯁꯟꯗꯣ ꯑꯗꯨꯗ ꯁꯨꯝ ꯊꯝꯕꯅꯦꯕ ꯑꯔꯥꯡꯕ ꯁꯛꯑꯕꯅꯤꯅ ꯑꯔꯥꯡꯕ ꯉꯥꯛꯇ ꯁꯛꯈ꯭ꯔꯗꯤ ꯃꯤ ꯏꯪ ꯇꯥꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯇꯩꯃꯁꯤꯡ ꯑꯗꯒꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯊꯣꯛꯂꯛꯏꯗꯨꯗ ꯁꯤꯕꯨ ꯉꯥꯎꯔ ꯃꯥꯜꯂꯦꯅꯦꯅ ꯍꯥꯏꯗꯣꯏꯅꯦꯕ ꯃꯣꯏꯒꯤꯁꯨ ꯑꯗꯨꯝ ꯁꯛꯄꯤꯔꯝꯕ ꯑꯉꯥꯡꯒꯤꯁꯨ ꯑꯗꯨꯝ ꯁꯛꯄꯤꯔꯝꯕ ꯅꯍꯥꯒꯤꯁꯨ ꯑꯗꯨꯝ ꯁꯛꯄꯤꯔꯝꯕ ꯁꯨꯃꯥꯏꯅ ꯄꯔꯐꯣꯔꯃꯦꯟꯁꯁꯦ ꯂꯩꯌꯦꯕ ꯑꯩ ꯏꯁꯩ ꯁꯛꯄ ꯍꯩꯔꯦ ꯑꯗꯨ ꯈꯛꯇꯅ ꯌꯥꯔꯣꯏꯕ ꯁ꯭ꯇꯦꯖꯇ ꯊꯣꯛꯂꯛꯀꯥꯟꯗ ꯁ꯭ꯇꯦꯖ ꯀꯃꯥꯏꯅ ꯍꯦꯟꯗꯜ ꯇꯧꯅꯤ ꯀ꯭ꯔꯥꯎꯗꯀ ꯀꯃꯥꯏꯅ ꯃꯔꯤꯁꯦ ꯅꯛꯅꯅ ꯂꯩꯒꯅꯤ ꯃꯤꯅ ꯄꯥꯝꯃꯤꯁꯤ ꯀꯩꯅꯣ ꯑꯗꯨꯒ ꯃꯤꯅ ꯃꯊꯪꯗ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯦꯛ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣꯁꯦ ꯁꯤ ꯑꯗꯨꯝ ꯁꯝꯇꯥꯏꯝ ꯑꯩꯅ ꯁ꯭ꯇꯦꯖꯇ ꯂꯩꯔꯤꯉꯩꯗ ꯃꯊꯪꯒꯤ ꯁꯛꯀꯗꯧꯕ ꯏꯁꯩꯁꯦ ꯈꯔ ꯈꯟꯕ ꯍꯧꯈ꯭ꯔꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯛꯁꯜꯂꯛꯄ ꯃꯤꯅ ꯑꯗꯨ ꯁꯛꯄꯤꯌꯣ ꯑꯗꯥ ꯁꯛꯄꯤꯌꯣ ꯍꯥꯏꯕꯗ ꯆꯦꯟꯖꯦꯁ ꯈꯔ ꯑꯗꯨꯝ ꯂꯩꯔꯝꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯏꯁꯩꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯀꯥꯟꯅꯒꯗꯧꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯅ ꯄꯥꯝꯒꯗꯧꯕꯗꯤ ꯑꯗꯨ ꯁꯛꯀꯅꯦꯕ ꯑꯗꯩ ꯏꯁꯩꯁꯦ ꯄꯔꯐꯣꯔꯃꯦꯟꯁꯀꯤ ꯌꯥꯝ ꯂꯨꯔꯤꯁꯦ ꯏꯁꯩ ꯑꯃ ꯁꯛꯑꯒ ꯃꯌꯥꯝ ꯋꯥ ꯂꯥꯎ ꯍꯥꯏꯔꯦꯅ ꯑꯍꯥꯟꯕ ꯏꯁꯩꯗ ꯑꯅꯤꯁꯨꯕ ꯏꯁꯩꯗꯗꯤ ꯑꯗꯨ ꯅꯝꯃꯃꯨꯛ ꯆꯠꯀꯗꯧꯕꯅꯦꯕ ꯀꯣ ꯁꯨꯝ ꯍꯟꯊꯔꯛꯑꯗꯤ ꯋꯥꯟ ꯃꯣꯔ ꯑꯅ ꯂꯥꯎꯕ ꯑꯥꯔꯇꯤꯁ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯥꯔꯇꯤꯁꯁꯤꯡꯗ ꯏꯁꯩ ꯁꯛꯍꯟꯅꯤꯡꯕꯒꯤ ꯑꯗꯣ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯐꯖꯕꯒꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯄꯔꯐꯣꯔꯃꯦꯟꯁꯇꯨ ꯌꯥꯕꯒꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡ ꯑꯅꯧꯕꯁꯤꯡꯅꯁꯨ ꯁꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯤꯅ ꯀꯔꯝꯕ ꯁꯛꯀꯅꯤ ꯃꯊꯪꯗꯅ ꯀꯔꯤ ꯁꯛꯀꯅꯤ ꯃꯊꯪ ꯂꯣꯏꯁꯜꯂꯛꯄꯗ ꯃꯌꯥꯝꯁꯤꯅ ꯅꯨꯡꯉꯥꯏꯍꯧꯒꯗꯧꯕ ꯏꯁꯩꯁꯦ ꯈꯜꯂꯒ ꯁꯛꯀꯗꯧꯕꯅꯦ ꯁꯤꯗꯤ ꯁꯤ ꯑꯩ ꯑꯗꯨꯝ ꯑꯌꯥꯝꯕꯗꯁꯨ ꯍꯥꯏꯗꯣꯛꯑꯦ ꯑꯗꯣ ꯅꯍꯥꯁꯤꯡꯗꯁꯨꯀꯣ ꯇꯤꯞꯁ ꯑꯣꯏꯅꯀꯣ ꯁꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯤꯡꯁꯤꯒꯤ ꯁꯤꯀ꯭ꯋꯦꯟꯁꯁꯦ ꯑꯗ ꯏꯁꯩ ꯑꯃ yang ꯂꯥꯎꯅ ꯁꯛꯇꯣꯛꯎꯔꯒ ꯍꯦꯛ ꯃꯈꯥ ꯇꯥꯕꯗꯨꯗ ꯃꯌꯥꯝꯅ ꯏꯈꯪ ꯈꯪꯅꯗꯕ ꯑꯗꯨꯒ ꯑꯇꯞꯄ ꯑꯃ ꯁꯧꯔꯗꯤ ꯍꯦꯛꯇ ꯌꯥꯗꯦꯗꯅ ꯑꯗꯨꯒꯨꯝꯕ ꯁꯤ ꯈꯔ ꯈꯟꯊꯔꯒ ꯑꯗꯨꯅ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯁꯤꯁꯨ ꯑꯗꯨꯝ ꯁꯤꯁꯨ ꯇꯝꯕ ꯆꯪꯉꯤ ꯑꯗꯨꯒ ꯗꯗꯥꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ 30+ ꯌꯔ ꯂꯩꯔꯛꯈꯤꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯃꯈꯜ ꯃꯌꯥꯝ ꯊꯦꯡꯅꯕꯤꯔꯝꯗꯣꯏꯅꯦꯕ ꯑꯗꯣ ꯅꯧꯔꯛꯄ ꯀꯥꯟꯗꯗꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯤ ꯍꯥꯏꯗꯤ dadaꯅ ꯄꯔꯐꯣꯔꯃꯦꯟꯁꯀꯤꯗꯤ ꯑꯍꯥꯟꯕꯒ ꯎꯠꯈꯤꯕ ꯃꯐꯝꯁꯦ ꯀꯥꯏꯗꯅꯣ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯁꯦ ꯑꯩꯅ ꯖꯦꯃꯣꯜꯗ ꯀꯣ ꯖꯦꯃꯣꯜꯗ ꯎꯠꯈ꯭ꯔꯦ ꯑꯗꯣ ꯏꯁꯩꯁꯦ dadaꯒꯤ ꯏꯁꯩ ꯁꯛꯈꯤꯕꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯑꯩ ꯅꯍꯥꯟꯋꯥꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁ꯭ꯀꯨꯜꯗ ꯀꯩꯗ ꯁꯛꯄꯗꯨꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯑꯣꯏꯅ ꯁꯨꯝ ꯂꯧꯗ꯭ꯔꯦꯀꯣ ꯐꯪꯁꯟꯗ ꯀꯩꯗ ꯁꯛꯄꯅꯤꯅ ꯑꯗꯨꯒ ꯖꯦꯃꯣꯜꯗ ꯁꯛꯄꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯩ ꯀꯥꯡꯖꯩꯕꯨꯡꯗ ꯁꯛꯄ ꯑꯗꯒꯤ ꯊꯣꯡ ꯅꯝꯕꯣꯟꯕꯤꯒꯤ ꯃꯈꯥꯗ ꯁꯛꯈꯤꯕ ꯑꯗꯩꯗꯤ ꯑꯗꯨꯝ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯏꯁꯩꯁꯦ ꯌꯥꯝ ꯁꯛꯃꯟꯗꯅ ꯁ꯭ꯇꯦꯖ ꯇꯦꯛꯄ ꯐꯥꯎ ꯁꯛꯂꯛꯑꯕꯅꯤ ꯏꯁꯩ ꯀꯌꯥꯝ ꯁꯛꯑꯒꯦꯗꯣ ꯑꯗꯣ ꯍꯦꯛꯇ ꯇꯦꯛ ꯌꯥꯄꯣꯠꯇꯦ ꯀꯩꯅꯣ ꯃꯌꯥꯝꯅꯗꯤ ꯍꯣꯏ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗꯤ ꯎꯕ ꯏꯁꯩꯁꯦ ꯌꯥꯝꯃꯟꯗꯅ ꯑꯗꯨꯐꯥꯎ ꯈꯟꯖꯜꯂꯛꯑꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯄꯔꯐꯣꯔꯃꯦꯟꯁ ꯇꯧꯕꯗꯗꯤ ꯍꯧꯒꯠꯂꯛꯄꯗꯒꯤ ꯑꯗꯨꯝ ꯁ꯭ꯇꯦꯖꯀꯤ ꯀꯩꯅꯣꯗꯤ ꯁ꯭ꯇꯦꯖꯇ ꯀꯥꯕꯒꯤ ꯀꯤꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯀꯩꯝꯇ ꯂꯩꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯗꯨꯝ ꯒꯤꯇꯔ ꯈꯣꯡꯗꯅ ꯈꯣꯠꯇꯅ ꯃꯄꯥꯟꯗ ꯀꯩꯗ ꯈꯣꯡꯗꯅ ꯂꯩꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯒꯨꯝꯕꯒꯤ ꯑꯋꯥꯕꯗꯤ ꯊꯦꯡꯅꯔꯛꯈꯤꯗ꯭रे ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯏꯁꯩꯒꯤ ꯂꯥꯏꯟꯁꯤꯗ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯁꯦꯌꯔ ꯇꯧꯕꯤꯔꯦ ꯑꯗꯨꯒ ꯐꯤꯜꯝꯒꯤ ꯂꯥꯏꯟꯁꯤꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯉꯁꯥꯏꯕꯨꯗꯤ dadaꯒꯤ ꯐꯥꯔꯁꯠ ꯐꯤꯜꯝꯁꯦ ꯏꯉꯦꯟꯒꯤ ꯑꯣꯏꯔꯦꯅ ꯍꯥꯏꯕꯤ ꯑꯗꯨꯒ dadaꯅ ꯄꯟꯕꯤꯈꯤꯕ ꯃꯃꯥꯡꯒꯤ ꯐꯤꯜꯝꯁꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯔꯤꯂꯤꯁ ꯇꯧꯈꯤꯗ꯭ꯔꯦ
ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯀꯃꯥꯏꯅ ꯂꯩꯒꯤ ꯐꯤꯜꯝꯒꯤ ꯑꯗꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯅꯨꯡꯉꯥꯏꯗꯤ ꯃꯊꯪ ꯃꯈꯜ ꯃꯈꯜ ꯀꯣ ꯑꯗꯒꯤ ꯗꯤꯔꯦꯛꯇꯔ ꯃꯌꯥꯝꯅꯒ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯁꯦ ꯐꯤꯂꯝꯗꯨꯗ ꯋꯥꯔꯛ ꯇꯧꯅꯅꯕꯒ ꯍꯥꯏꯔꯛꯄꯒꯁꯦ ꯑꯩꯒꯤꯗꯤ ꯃꯪꯒꯨꯝꯕꯅꯦꯕ ꯑꯗꯨꯏ ꯃꯊꯛꯇꯨꯗ ꯑꯃꯨꯛ ꯌꯥꯝ ꯀꯦꯃꯤꯁꯇ꯭ꯔꯤ ꯆꯥꯟꯅꯕꯅ ꯈꯪꯗꯦ ꯑꯗꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯃꯔꯨꯞ ꯔꯣꯃꯤ ꯃꯩꯇꯩꯀꯣ ꯑꯗꯒꯤ ꯏꯁꯩ ꯃꯌꯦꯛꯁꯨ ꯐꯖꯅ ꯑꯗꯨꯝ ꯃꯥꯒꯤ ꯏꯁꯩ ꯑꯩꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗꯁꯨ ꯃꯥꯒꯤ ꯃꯌꯦꯛ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤꯀꯣ ꯑꯗꯒꯤ ꯃꯥꯒ ꯋꯥꯔꯛ ꯇꯧꯃꯤꯟꯅꯈꯤꯕ ꯐꯤꯂꯝ ꯃꯌꯥꯝ ꯏꯉꯥꯅꯧꯂ-ꯈꯨꯖꯤ ꯑꯗꯒꯤ ꯊꯦꯛꯃꯟꯈ꯭ꯔꯦ ꯊꯥꯕꯜꯁꯦ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯃꯈꯜ ꯌꯥꯃꯨꯡ ꯑꯃꯔꯖꯤꯠ ꯃꯥꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯒꯤꯅ ꯀꯃꯥꯏꯅ ꯇꯧꯕꯗꯣ ꯑꯩ ꯂꯩꯒꯗꯕ ꯇꯥꯃꯣ ꯗꯤꯌꯥ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯦ ꯑꯗꯨꯅ ꯃꯣꯏꯅ ꯈꯔ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯗꯁꯨ ꯍꯣꯏ ꯑꯗꯨ ꯄꯛꯇꯤ ꯌꯥꯝ ꯄꯛꯇꯕꯅꯦ ꯑꯩꯅꯒ ꯀꯞꯄꯁꯦ ꯍꯥꯏꯗꯤ ꯈꯖꯥꯏ ꯀꯨꯁꯜꯂꯦ ꯑꯗꯒꯤ ꯑꯦꯛꯇꯤꯡꯒꯤ ꯀꯩꯅꯣꯁꯨ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯄꯛꯇꯤ ꯌꯥꯝ ꯄꯛꯇꯕ ꯑꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯏꯆꯥꯅ ꯖꯒꯣꯏ ꯁꯥꯕꯗꯤ ꯇꯨꯔꯐꯥꯎ ꯅꯨꯡꯁꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯕꯤꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯌꯦꯡꯕꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯑꯩꯈꯣꯏ ꯂꯝꯗꯝꯁꯦ ꯉꯥꯡꯊꯣꯛꯄ ꯊꯨꯏ ꯀꯣ ꯑꯗꯒꯤ ꯈꯨꯕꯤꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯣꯃꯦꯟꯇ ꯀꯩꯗ ꯄꯪꯏ ꯏꯅꯕ ꯑꯩꯗꯤ ꯍꯧꯖꯤꯛ ꯀꯌꯥꯁꯨ ꯄꯥꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯍꯥꯏꯗꯣꯛꯎꯔꯀꯥꯟꯗ ꯃꯤ ꯑꯇꯩꯅ ꯑꯣꯏꯅ ꯌꯣꯝꯖꯟꯕꯤꯈꯤꯕ ꯀꯣ ꯍꯥꯏꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯔ ꯁꯤ ꯀꯩꯝꯇ ꯂꯝꯗꯝꯁꯤꯗ ꯀꯩꯝ ꯊꯣꯛꯑꯝꯗ꯭ꯔꯗꯤ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯕꯅꯦ ꯑꯗꯣ ꯂꯝꯗꯝꯁꯤꯒꯤ ꯐꯤꯕꯝꯁꯦ ꯈꯤꯇꯪ ꯆꯥꯗꯕꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯦꯡꯁꯤꯟꯅꯕ ꯃꯥꯟꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯐꯨꯔꯨꯞꯆꯥꯁꯤꯡ ꯆꯤꯡꯊꯅꯕ ꯃꯥꯟꯕꯁꯤꯗꯤ ꯃꯇꯝ ꯐꯔꯀꯥꯟꯗ ꯑꯗꯨꯝ ꯇꯧꯁꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯦꯛꯅꯕꯅ ꯀꯣ ꯌꯥꯝꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯃꯇꯝ ꯃꯤꯒꯤꯁꯨ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯗꯨꯒꯤ ꯉꯥꯏ ꯂꯩꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯤꯡꯊꯅꯕꯁꯤꯗꯤ ꯌꯥꯝ ꯄꯥꯝꯗꯦ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯅ ꯁꯥꯎꯗꯅ ꯂꯥꯏꯚ ꯊꯥꯈꯤꯕꯒꯤ ꯚꯥꯏꯔꯦꯜꯒ ꯆꯠꯂꯤꯗꯣ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯊꯣꯛꯑꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯕꯩ ꯋꯥꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯤꯡꯊꯅꯕ ꯃꯥꯟꯕꯁꯦ ꯃꯁꯤꯗꯒꯤ ꯌꯥꯝ ꯄꯦꯟꯈꯤꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯇꯥꯗꯩ ꯈꯪꯖꯅꯤꯡꯕꯁꯦ ꯍꯥꯏꯗꯤ ꯔꯥꯖꯥꯕꯤ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇꯕꯅꯤꯅ ꯑꯃꯅ ꯑꯃ ꯆꯤꯡꯊꯅꯕꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯅꯃꯛ ꯂꯩꯅꯩꯅ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟ ꯆꯥꯗꯕ ꯁꯤꯆꯨꯋꯦꯁꯟ ꯐꯠꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯁꯦ ꯂꯣꯏ ꯋꯥꯅꯔꯤꯅꯦꯕ ꯋꯥꯅꯕꯁꯦ ꯋꯥꯔꯁꯨ ꯈꯤꯇꯪ ꯐꯕ ꯑꯃꯅꯗꯤ ꯑꯋꯥꯕ ꯑꯃꯒꯤ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯂꯩꯔꯛꯄ ꯃꯇꯝꯗ ꯆꯪꯁꯤꯜꯂꯒ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯦ ꯁꯤ ꯑꯃꯒ ꯃꯌꯥꯝ ꯇꯧꯅꯔꯤꯁꯤꯗ ꯗꯗꯥꯁꯨ ꯑꯃꯅꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯗꯗꯥꯁꯨ ꯗꯗꯥꯒꯤ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯂꯩꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯃꯒꯤꯗꯤ ꯆꯪꯁꯤꯜꯂꯒ ꯗꯗꯥ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯃꯌꯥꯝ ꯑꯃ ꯇꯧꯕꯤꯔꯤ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯗꯨꯝ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯦ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯁꯤꯡꯅꯁꯨ ꯑꯗꯨꯝ ꯋꯥꯅꯅ ꯆꯠꯄꯁꯦ ꯍꯟꯗꯛꯀꯤ ꯀꯩꯅꯣꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯑꯩꯅ ꯇꯧꯔꯤꯕ ꯏꯁꯩ ꯃꯌꯥꯝꯁꯦ ꯁꯤ ꯄ꯭ꯔꯣꯖꯦꯛ ꯇꯥꯟꯅꯔꯒ ꯄꯩꯁꯥ ꯐꯪꯉꯝꯒꯅꯤꯅ ꯁꯟꯗꯣꯛꯏꯅꯤ ꯂꯣꯏꯔꯦ ꯋꯥꯔꯤ ꯁꯤꯗ ꯑꯩ ꯀꯔꯤꯝ ꯉꯥꯡꯅꯤꯡꯗ꯭ꯔꯦ ꯁꯤꯗ ꯑꯗꯣ ꯄꯤꯔꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦ ꯇꯁꯦꯡꯅ ꯁꯦꯜ ꯌꯥꯝ ꯆꯪꯒꯗꯕ ꯃꯑꯣꯡꯗ ꯏꯁꯩ ꯁꯤꯟꯈꯤꯕ ꯀꯥꯟꯗ ꯑꯩ ꯍꯔꯥꯎ ꯍꯥꯏꯖꯔꯨꯕꯗ ꯇꯧꯕꯅ ꯑꯗꯨꯝ ꯄꯩꯁꯥ ꯈꯤꯇꯪ ꯆꯥꯎꯅ ꯄꯥꯡꯉꯒ ꯇꯧꯈꯤꯕ ꯌꯥꯎꯏ ꯑꯗꯒꯤ ꯏꯆꯜ ꯏꯆꯦ ꯃꯌꯥꯝ ꯑꯃ ꯁꯦꯜ ꯊꯤꯜꯂꯛꯏ ꯀꯣ ꯑꯗꯨꯗꯤ ꯁꯦꯜ ꯊꯤꯜꯂꯛꯄꯁꯦ ꯂꯨꯄꯥ 5,000-10,000 ꯑꯗꯨꯝ ꯊꯤꯜꯂꯛꯏꯀꯣ ꯑꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯆꯤꯜꯍꯥꯎꯁꯤꯅ ꯖꯤꯄꯦ ꯄꯤꯌꯨ ꯅꯝꯕꯔ ꯄꯤꯌꯨꯅ ꯑꯩ ꯀꯌꯥ ꯄꯤꯊꯣꯛꯇꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯂꯥꯟꯁꯤꯗ ꯖꯤꯄꯦꯒꯤ ꯀꯩꯅꯣꯁꯤ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯝ ꯊꯣꯛꯈꯤꯕꯅ ꯄꯥꯝꯗꯦꯅ ꯑꯗꯣ ꯂꯥꯛꯑꯒ ꯅꯣꯏꯅ ꯉꯝꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯠꯇꯧꯕꯁꯦ ꯑꯁꯤꯁꯤꯅꯤ ꯑꯗ ꯕꯦꯀꯔꯤ ꯇꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯏ ꯑꯆꯥꯄꯣꯠ ꯄꯤꯔꯛꯏ ꯑꯉꯥꯡꯁꯤꯡ ꯂꯣꯏ ꯄꯤꯔꯛꯏ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯠꯈꯤꯕꯅꯦꯕ ꯆꯪꯈ꯭ꯔꯕ ꯁꯦꯜꯗꯨꯗꯤ ꯆꯪꯍꯟꯈ꯭ꯔꯒ ꯂꯦꯝꯍꯧꯕ ꯑꯩꯈꯣꯏꯅ ꯂꯦꯝꯍꯧꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩꯌꯦꯕꯀோ ꯂꯦꯝꯍꯧꯕꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯃ꯭ꯌꯨꯖꯤꯁꯤꯌꯥꯟꯁꯤꯡꯁꯦ ꯄꯩꯁꯥ ꯀꯩꯁꯨ ꯐꯪꯗꯦꯕ ꯈꯔ ꯂꯦꯝꯕꯗꯨꯅ ꯂꯨꯄꯥ 500-500 ꯌꯦꯟꯕꯤꯕ ꯀꯩꯒꯨꯝꯕ ꯈꯔ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯈꯔ ꯑꯗꯨꯝ ꯐꯟꯗꯤ ꯑꯗꯨꯝ ꯊꯝꯃꯦꯕ ꯊꯝꯃꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯂꯥꯟꯗ ꯁꯣꯛꯄꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯅ ꯃꯇꯦꯡ ꯄꯥꯡꯉꯤꯅꯦꯕꯀꯣ ꯑꯗꯒꯤ ꯁꯥꯎꯟꯒꯤꯁꯨ ꯆꯠꯂꯤꯕ ꯁꯥꯎꯟꯁꯦ ꯀꯩꯒꯨꯝꯕ ꯃꯣꯏꯅ ꯏꯁꯩ ꯌꯥꯝ ꯆꯠꯂꯦ ꯁꯦꯜ ꯌꯥꯝ ꯐꯪꯉꯦꯅ ꯈꯟꯈ꯭ꯔꯕ꯭ꯔꯥ ꯁꯨꯝ ꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯑꯩꯅ ꯇꯣꯛꯊꯣꯛꯑꯒ ꯂꯩꯕꯅꯦꯕ ꯁꯥꯎꯟꯁꯦ ꯑꯩꯅ ꯑꯃ ꯂꯩ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯒ ꯇꯧꯋꯦꯕ ꯇꯧꯔꯁꯦꯅ ꯑꯗꯣ ꯑꯗꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯇꯥꯁꯟꯅꯗ꯭ꯔꯦ ꯉꯥꯡꯅꯤꯡꯉꯩ ꯉꯥꯡꯖꯔꯁꯅꯨ ꯇꯧꯗꯧ ꯑꯣꯏꯅ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯉꯥꯡꯉꯒ ꯃꯌꯨꯝꯗ ꯂꯩꯔꯤꯗꯣ ꯈꯣꯡꯀꯥꯞ ꯑꯝꯇꯪ ꯀꯥꯡꯊꯣꯛꯑꯒ
ꯔꯤꯂꯤꯐ ꯀꯦꯝꯗ ꯃꯇꯝꯗꯨꯗ ꯆꯠꯂꯒ ꯌꯦꯡꯉꯣꯕꯀꯣ ꯃꯤꯁꯤꯡꯗꯨꯅ ꯀꯞꯄꯒ ꯂꯩꯕꯗꯣ ꯆꯥꯅꯅꯕꯒꯤ ꯃꯆꯥꯒꯤ ꯏꯃꯨꯡꯒꯤ ꯑꯗꯨ ꯎꯍꯧꯗꯕ ꯉꯥꯛꯇꯅꯤ ꯁꯤꯅꯦ ꯑꯩꯅ ꯉꯥꯡꯅꯤꯡꯉꯤꯁꯦ ꯑꯗꯨ ꯎꯍꯧꯗꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯣꯏ ꯊꯃꯣꯏꯗ ꯁꯨꯡꯐꯥꯎ ꯐꯥꯎꯔꯣꯏ ꯉꯥꯡꯅꯤꯡꯕ ꯉꯥꯡꯊꯣꯔꯛꯀꯅꯤ ꯍꯥꯏꯔꯔꯣꯏꯒꯦꯗꯤ ꯆꯤꯟ ꯌꯥꯝ ꯌꯥꯡꯉꯤ ꯑꯗꯨꯅ ꯁꯤꯗ ꯉꯥꯡꯈꯠꯂꯛꯑꯗꯤꯅꯦ ꯉꯥꯡꯈꯠꯂꯛꯑꯗꯤ ꯁꯤꯗ ꯒꯤꯌꯔ ꯑꯞ ꯇꯧꯔꯛꯑꯗꯤ ꯌꯥꯝ ꯐꯔꯔꯣꯏꯗꯤ ꯑꯩ ꯍꯥꯏꯁꯤꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇ ꯊꯥꯅꯗꯕꯁꯦ ꯌꯥꯝ ꯀꯜꯂꯦ ꯑꯩꯈꯣꯏ ꯂꯝꯁꯦ ꯊꯥꯅꯗꯕꯁꯦ ꯃꯤꯅ ꯇꯧꯕ ꯉꯝꯃꯒ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯤ ꯇꯧꯋꯦꯕ ꯃꯣꯏꯅ ꯉꯝꯃꯒ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯊꯣꯛꯂꯛꯎꯗꯅ ꯑꯩꯅ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛꯇ ꯅꯠꯇꯦꯕꯀꯣ ꯍꯧꯖꯤꯛ ꯌꯦꯡꯁꯦꯕ ꯅꯍꯥ ꯀꯌꯥꯝ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯣꯛꯂꯛꯈꯤꯒꯦꯕ ꯌꯥꯝ ꯊꯣꯛꯂꯛꯑꯦꯕꯀꯣ ꯀꯌꯥꯝ ꯂꯩꯍꯧꯔꯤꯒꯦꯕ ꯃꯤ ꯂꯥꯛ 13-14 ꯂꯩꯕꯁꯤꯗ ꯀꯣ ꯂꯥꯛ 1-2 ꯑꯣꯏꯈ꯭ꯔꯦ ꯂꯥꯛ 15 ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯀꯥꯏ ꯂꯩꯈ꯭ꯔꯒꯦꯕꯗꯣ ꯍꯣꯏ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯇꯦꯡ ꯄꯥꯡꯉꯝꯕꯁꯨ ꯌꯥꯏ ꯃꯁꯦ ꯑꯩꯅ ꯍꯥꯏꯕꯗ ꯑꯆꯨꯝꯕꯗꯤ ꯑꯣꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯚꯥꯏꯔꯦꯜ ꯑꯣꯏꯕꯒꯤ ꯂꯩꯕꯅꯤ ꯅꯣꯏ ꯂꯥꯟ ꯆꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯍꯥꯁꯤꯡ ꯀꯣ ꯂꯝ ꯍꯦꯜꯂꯝꯕꯒꯤ ꯇꯧꯋꯦ ꯇꯧꯕꯗ ꯑꯩ ꯐꯖꯅ ꯀꯩꯅꯣꯗꯤ ꯔꯤꯀꯣꯜ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯦ ꯂꯥꯟ ꯆꯠꯁꯤꯔꯥꯅ ꯍꯥꯏꯕꯗ ꯉꯝꯃꯣꯏꯅ ꯍꯥꯏꯔꯛꯏꯗꯣ ꯊꯧꯅꯥꯗ ꯂꯩꯗꯅ ꯁꯤꯗꯤ ꯇꯧꯔꯛꯀꯅꯣ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯗ ꯉꯝꯃꯣꯏꯗꯣꯏꯗꯤ ꯑꯩ ꯂꯥꯟ ꯆꯠꯄ ꯉꯝꯗꯦ ꯀꯩꯅꯣ ꯆꯤꯡꯗ ꯆꯠꯂꯒ ꯇꯧꯕ ꯉꯝꯗꯦ ꯕꯠ ꯑꯩꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗꯗꯤ ꯃꯇꯦꯡ ꯄꯥꯡꯉꯦꯅ ꯇꯧꯁꯦꯕ ꯑꯩꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗꯨꯗ ꯑꯩꯅ ꯇꯧꯒꯦ ꯃꯌꯥꯝꯅ ꯉꯝꯕ ꯑꯦꯔꯤꯌꯥ ꯇꯧꯔ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯄꯥꯡꯍꯟꯕ ꯌꯥꯕ ꯄꯥꯡꯉꯔꯣꯏ ꯃꯣꯏꯅ ꯇꯧꯕ ꯉꯝꯃꯒ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯁꯤ ꯈꯜꯂꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯦꯟꯅ ꯀꯟꯕ ꯍꯦꯟꯅ ꯃꯇꯤꯡ ꯂꯩꯕ ꯊꯣꯛꯂꯛꯀꯅꯤ ꯁꯤꯅꯤꯗ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯄꯨꯛꯅꯤꯡꯁꯦ ꯈꯪꯍꯟꯍꯜꯂꯦꯕꯀꯣ ꯈꯪꯍꯜꯂꯦ ꯍꯧꯖꯤꯛꯅ ꯃꯇꯝ ꯈꯔ ꯐꯔꯛꯄꯗꯧꯅ ꯇꯧꯕꯁꯤꯗ ꯁꯤꯅ ꯃꯣꯏꯅ ꯍꯜꯂꯦꯕ ꯍꯧꯖꯤꯛ ꯏꯔꯥꯏ ꯂꯥꯏꯊꯣꯛꯅꯔꯛꯄ ꯀꯩꯝꯇ ꯂꯩꯇꯕꯗꯧꯅ ꯑꯗꯨꯝ ꯂꯣꯏ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯏꯁꯩ ꯆꯠꯂꯨꯅꯤ ꯑꯗꯨꯒ ꯏꯁꯩ ꯀꯩꯅꯣꯝꯃ ꯊꯥꯒꯠꯂꯛꯄꯗ ꯍꯧꯖꯤꯛꯁꯤꯕꯨ ꯂꯥꯟ ꯂꯣꯏꯔꯕꯣ ꯀꯥꯏꯅꯒ ꯑꯗꯨꯝ ꯊꯥꯔꯛꯄ ꯑꯗꯨꯝ ꯊꯥꯕ ꯏꯁꯩꯗꯤ ꯃꯥꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯦꯡꯕ ꯃꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤꯅꯦꯕ ꯍꯥꯏꯔꯤꯕ ꯏꯔꯤꯕ ꯃꯤꯗꯨꯅ ꯌꯦꯡꯗ꯭ꯔꯗꯤ ꯏꯒꯗ꯭ꯔꯣꯕ ꯅꯠꯇ꯭ꯔꯥ ꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯊꯣꯛꯏ ꯑꯩꯅ ꯆꯠꯂꯤꯕ ꯏꯁꯩꯗ ꯐꯪꯉꯤꯕ ꯁꯦꯜꯗꯣ ꯑꯗꯨꯝ ꯏꯁꯦꯡ ꯁꯦꯡꯅ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯅꯅꯕ ꯔꯦꯗꯤꯗ ꯂꯩꯌꯦꯕ ꯑꯗꯨꯝ ꯀꯣ ꯄꯥꯡꯅꯤꯡꯉꯦꯕ ꯀꯩꯒꯤꯅꯣꯗ ꯊꯦꯡꯅꯔꯀꯥꯟꯗ ꯈꯪꯉꯤꯅꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯔꯁꯨ ꯑꯗꯨꯝ ꯄꯥꯡꯉꯦꯕ ꯄꯥꯡꯕꯒꯤ ꯄꯤꯊꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯕꯅꯤ ꯌꯥꯝꯅ ꯄꯤꯗꯕ ꯍꯥꯏꯗꯨꯅ ꯑꯃꯅꯤ ꯄꯤꯊꯣꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯕꯅꯤ ꯄꯤꯅꯤꯡꯗꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯤ ꯄꯤꯕ ꯉꯝꯃꯣꯏꯗꯧꯕ ꯌꯥꯎꯔꯣꯏꯗꯧꯕ ꯑꯣꯏꯗꯤ ꯉꯥꯡꯕꯤꯔꯨꯔꯅꯣꯕ ꯃꯤꯉꯣꯟꯗ ꯍꯣꯏ ꯑꯩꯈꯣই ꯃꯇꯝ ꯆꯥꯗꯅ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯑꯣꯟꯖꯟꯗꯅ ꯆꯩꯁꯟꯕꯀꯣ ꯁꯦꯝꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯕꯤꯌꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇ ꯍꯨꯟꯖꯟꯅꯔꯒ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯔꯒ ꯃꯤꯅ ꯑꯄꯤꯛꯄ ꯑꯗꯨ 650 ꯑꯗꯨꯗꯨꯅ ꯂꯥꯎꯅꯔꯤꯉꯩꯁꯤꯗ sida mu chikhat na na amana mu chik maning da mu chik mamang da mu chik sina kaigum kanda loina toga lu nung sit nan ko thoga ko highway one it sidum no poi one sidari thil leban sidam thil lebo ko ado moi tor ka do isai ga sa ka do no kai si ju dum yaw ri ne isai sakpa aina no magi no gi de isai sakpa la pa da paisa ji kita tabiyo hairiba noina pigre ba sel do tasal laga mi gi mateng pang ba ngam ga noi di ka do ngam moi du no jina ina hangi mo wang ko masisu ayeng nangi video se thara pada viral mu chat pasu ya ai ka mu shem mu ngai lai du ne anga ba pien da badi yam lai aduna artist oina hingu bagi lamdam si da ko lamdam si oi bagi khoi wa bani sing achauba lam achauba do oiram de khoi sumaina ka su ro khoi su khoi punsi ju lyric tammi lyric officer oiningi kai ka do oi de no mi oiningi mi oi bai si officer achau oiningi no mai lai bak ta tamak pagi imung manungi condition na ya da bagi mayam laiba ko adune do sida akoina oining dana oibasu natte wari ni chana jaru bagi tawre adudi moina tawri si bai di kamai tawri da no na khanaradi chaukat polom da hena chakane ha ko mas moi sida dune haradi aina adu to taradi ma do thengna kan di aina di man la lang chana thana oilu pu hai ga draba sigum ba se kai gum kan da yam pen da badi lai uji na hele pen da ba lai thorak pa ado aina isai mafam da law se
Isai sakingeda dum haibane yam langsi jagoi sachi isai saksi isai sakta yade isai juta de yade tabudabu ima lebak nungsibagi ithil ihul sidi thamoi dagi mangan biganu na haibja dum lawi ko ngasi baingonda kama nang adumai lawde am nungai jara mejo hairak pasu leite aina su haihan ningbai ma te tabudabu aina apam badudi adum isai mahangui phongdu ame baidi ekoi nei male ba nga ka do bani ekoi ngak tan to ba ekoi yengjan na dana kanna gumche adum law gane ba ya matam da aidi ado aina lawning bagi na te apam badu ne ba ina ado mayam da su kitang hairam bado ekoi se khudong cha da phibam da leiri ko do ningsang lambai wani da sini yam nga di mioi ba se asoi ba su la kani ko asoi bado muk mai do warau dana tawjari ni na hairoi ka aga amuk thangala ka do ne Sisu yam lure da hujikti wa ngam ba lure ꯑꯩꯈꯣꯏꯁꯨ ꯌꯨꯠ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯇꯧꯅꯔꯤꯕꯁꯤꯡꯁꯦ ꯍꯦꯛ ꯑꯩꯅꯕꯨꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯊꯣꯛꯄ ꯈꯔꯗꯤ ꯍꯥꯏꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯇꯥꯕꯤꯅꯕꯅ ꯌꯥꯝꯅ ꯂꯩꯇꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯤꯒꯨꯝꯕ ꯄꯦꯟꯗꯕꯒꯤꯁꯦ ꯑꯩꯒꯤꯁꯨ ꯃꯤꯒꯤꯁꯨ ꯑꯃꯃꯝꯗꯤ ꯂꯣꯏ ꯄꯨꯅꯔꯒ ꯆꯠꯅꯔꯤꯅꯦꯕ ꯑꯗ ꯁꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯑꯒ ꯉꯥꯛꯇꯪ ꯋꯥꯔꯤꯁꯨ ꯍꯥꯏꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯗꯥꯗꯥꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯉꯁꯥꯏꯒꯤ ꯗꯥꯗꯥꯅ ꯐꯥꯔꯁ ꯑꯣꯏꯅ ꯄꯔꯐꯣꯔꯝꯒ ꯇꯧꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯤ ꯍꯥꯏꯕ ꯁꯤꯒꯤ ꯏꯁꯩꯁꯤꯃꯇꯪ ꯍꯥꯏꯗꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯅꯕ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯃꯨꯛ ꯔꯤꯐ꯭ꯔꯦꯁ ꯇꯧꯅꯕ ꯑꯍꯥꯟꯕ ꯑꯦꯜꯕꯝꯗꯗꯤ ꯑꯩꯅꯗꯤ ꯀꯌꯥ ꯅꯨꯡꯁꯤꯕꯁꯦ ꯇꯧꯕꯅꯦ ꯗꯨꯔꯗꯔꯁꯟꯗ ꯌꯥꯃꯨ ꯑꯃꯔꯖꯤꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤ ꯀꯩꯅꯣ ꯇꯧꯕꯤꯔꯒꯀꯣ ꯌꯥꯃꯨ ꯑꯃꯔꯖꯤꯠꯇꯤ ꯗꯨꯔꯗꯔꯁꯟꯗꯁꯨ ꯂꯩꯕꯅꯤꯅ ꯇꯧꯔꯒ ꯑꯩꯅꯗꯤ ꯀꯌꯥꯗꯅ CVG ꯑꯅꯧꯕ ꯊꯣꯛꯂꯛꯄꯒꯤ ꯑꯗ CVG ꯏꯃꯥꯟꯅꯕꯗꯒꯤ ꯋꯥꯏ ꯄꯣꯠꯅꯤꯗ ꯋꯥꯏꯗꯅ ꯇꯧꯔꯒ ꯑꯗꯨ ꯇꯧꯋꯤ ꯑꯗꯨꯒ ꯄꯔꯐꯣꯔꯃꯦꯟꯁꯇꯗꯤ ꯑꯉꯥꯎꯕꯅꯦ ꯍꯥꯏꯕꯤꯔꯤꯁꯦ ꯁꯤ ꯌꯥꯝ ꯁꯩ ꯑꯗꯒꯤ ꯁꯤꯒꯤ ꯏꯁꯩꯁꯤꯃ ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯃꯥꯏꯟꯗ ꯔꯤꯐ꯭ꯔꯦꯁ ꯇꯧꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦ ꯃꯇꯦꯛ ꯑꯃꯇꯪ ꯈꯪꯗꯕꯤꯌꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯥꯂꯝꯕ ꯇꯥꯔꯕ ꯃꯤꯑꯣꯏꯕ ꯍꯥꯏꯔꯝꯒꯅꯤ ꯅꯪꯁꯨ ꯃꯤꯌꯥꯝꯅ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯕ ꯇꯥꯔꯕ ꯃꯤꯑꯣꯏꯕ ꯍꯥꯏꯅꯔꯝꯒꯅꯤ ꯅꯪꯁꯨ ꯃꯤꯌꯥꯝꯅ ꯑꯣꯛꯇꯕꯅꯤ ꯍꯥꯏꯅ ꯗꯥꯗꯥꯅꯁꯨ ꯄꯔꯐꯣꯔꯃꯦꯟꯁꯀ ꯇꯧꯕꯗꯁꯨ ꯅꯤꯡꯁꯤꯡꯉꯝꯗꯧꯕ ꯃꯥꯜꯂꯦ ꯍꯣꯏ ꯃꯌꯦꯛꯇꯨꯒꯤꯁꯨꯀꯣ ꯃꯤꯑꯣꯏꯕꯁꯦ ꯍꯣꯏ ꯑꯩꯅ ꯉꯁꯥꯏ ꯁꯥꯎꯅꯤꯡꯕꯒꯤ ꯄꯪꯍꯥꯏ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯤꯒꯤꯁꯨ ꯋꯥꯈꯜꯂꯣꯟ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯈꯪꯕꯤꯗꯕꯗꯨꯅꯁꯨ ꯑꯉꯥꯎꯕꯅꯤꯅ ꯂꯛꯅꯕꯤꯕ ꯑꯩꯈꯣꯏ ꯗꯥꯁꯤꯗ ꯌꯥꯝ ꯇꯧꯈꯤꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯊꯤꯉꯥꯎ ꯂꯩꯉꯥꯎ ꯑꯗꯨꯗ ꯏꯔꯝꯕꯖꯥꯠꯅꯤꯀꯣ ꯃꯌꯦꯛꯁꯦ ꯌꯥꯝ ꯆꯥꯟꯅꯅꯁꯨ ꯏꯔꯝꯕ ꯑꯗꯣ ꯏꯔꯤꯕ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄ ꯑꯣꯏꯕ ꯀꯣ ꯍꯥꯏꯗꯤ ꯀꯃꯟ ꯑꯣꯏꯕ ꯃꯌꯦꯛꯁꯦ ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯊꯣꯛꯄ ꯑꯩꯉꯣꯟꯗꯁꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕꯤꯕ ꯌꯥꯝ ꯌꯥꯝꯒꯅꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯨꯗ ꯐꯣꯡꯗꯣꯛꯆꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯁ꯭ꯇꯦꯖ ꯁꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯑꯅꯝꯕ ꯃꯇꯝꯗ ꯁꯛꯄꯤꯕ ꯏꯁꯩ ꯑꯃꯁꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯁꯨꯞꯆꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯗ ꯗꯥꯗꯥꯒꯤ ꯑꯣꯏꯕ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯀꯔꯤ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯍꯥꯏꯖꯅꯤꯡꯗꯦ ꯑꯩꯈꯣꯏꯁꯦ ꯃꯨꯟꯅ ꯈꯜꯂꯨꯔꯀꯥꯟꯗ ꯈꯨꯗꯣꯡ ꯌꯥꯝ ꯆꯥꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯌꯦꯡꯁꯦꯕꯀꯣ ꯏꯌꯥꯔꯄꯣꯔꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦꯀꯣ ꯈꯤꯇꯪ ꯂꯥꯞꯅ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦꯕ ꯀꯣ ꯍꯧꯖꯤꯛ ꯑꯣꯟꯂꯤ ꯃꯤꯟꯁ ꯇꯨ ꯒꯣ ꯑꯥꯎꯠꯁꯥꯏꯠ ꯀꯩꯅꯣꯁꯤꯅꯅꯤ ꯏꯌꯥꯔꯄꯣꯔꯠ ꯑꯁꯤ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏ ꯈꯔ ꯈꯖꯤꯛ ꯆꯥꯎꯊꯣꯛꯅꯗꯤ ꯍꯤꯡꯕ ꯌꯥꯏ ꯃꯇꯥꯡ ꯃꯇꯝ ꯈꯪꯅ ꯊꯕꯛ ꯆꯠꯃꯤꯟꯅꯁꯤ ꯀꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏ ꯉꯁꯤ ꯋꯥ ꯅꯣꯛꯄꯁꯤꯅ ꯑꯔꯣꯏꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣই ꯋꯥꯔꯛꯈꯤꯕꯁꯨ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯕꯁꯨ ꯌꯥꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯦꯛ ꯇꯥꯕꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯣꯏ ꯃꯤꯑꯣꯏꯕꯅꯤ ꯑꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯅꯤꯅ ꯅꯍꯥꯟꯋꯥꯏ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯦ ꯑꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯣ ꯈꯪꯗꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯛꯇ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯁꯦ ꯁꯦꯀꯦꯟꯗ ꯃꯤꯅꯤꯠꯇ ꯂꯥꯏꯚ ꯊꯥꯔꯒ ꯃꯤ ꯌꯥꯝ ꯊꯨꯅ ꯈꯪꯕꯅꯤꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯦ ꯌꯥꯝ ꯊꯣꯛꯑꯦꯁꯦ ꯈꯪꯉꯤꯀꯣ ꯑꯗꯨꯕꯨ ꯌꯨꯝ ꯃꯩ ꯆꯥꯛꯇꯅ ꯑꯗꯒꯤ ꯂꯩꯐꯝ ꯏꯁꯥꯒꯤ ꯑꯥꯗꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗꯒꯤ ꯇꯥꯟꯖꯔꯒ ꯊꯝꯖꯔꯛꯄ ꯌꯨꯝ ꯃꯩ ꯆꯥꯛꯇꯅ ꯍꯤꯡꯒꯣꯜ ꯂꯣꯏ ꯍꯨꯟꯗꯣꯛꯇꯅ ꯂꯥꯛꯑꯒ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯗꯕꯗꯧꯅ ꯄꯥꯡꯒꯜ ꯊꯣꯛꯇꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯒꯤ ꯑꯋꯥꯕꯁꯦ ꯁꯤꯁꯨ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯣꯏꯅ
societal tendency ꯌꯧꯔꯛꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯐꯝ ꯊꯣꯛꯏ ꯃꯈꯣꯏꯕꯨꯁꯨ ꯅꯨꯡꯉꯥꯏꯍꯟꯁꯤꯀꯣ ꯃꯣꯏ ꯍꯣꯏ ꯃꯤꯑꯣꯏꯕꯅꯤ ꯍꯣꯠꯅꯒꯗꯧ ꯉꯥꯛꯇꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯀꯣ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯩꯅꯣꯝꯃ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯂꯣꯏ ꯊꯣꯛꯂꯛꯀꯅꯤ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯦꯜ ꯄꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯋꯥꯈꯜ ꯄꯤꯛꯊꯕꯤꯒꯅꯨ ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯔꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯑꯉꯥꯟꯕ ꯅꯨꯃꯤꯠ ꯊꯣꯛꯂꯛꯈꯤꯅꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯃꯅ ꯑꯃ ꯌꯦꯡꯖꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯑꯃ ꯑꯁꯣꯏꯕꯗ ꯑꯩꯈꯣꯏ ꯉꯁꯦꯡ ꯉꯥꯛꯇ ꯌꯦꯡꯖꯟꯅꯕ ꯀꯩꯅꯣꯁꯤꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯒ ꯑꯉꯝꯕ ꯃꯥꯏꯀꯩꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒꯀꯣ ꯑꯩꯈꯣꯏꯒꯤ ꯖꯦꯅꯦꯔꯦꯁꯟꯗ ꯋꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯏꯕ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯁꯦꯝꯕꯤꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯅꯤꯡ ꯇꯝꯅ ꯂꯩꯕ ꯐꯪꯉꯤꯅꯤ ꯀꯥꯏꯅ ꯍꯥꯏꯍꯧꯅꯕ ꯍꯌꯦꯡꯋꯥꯏ ꯑꯉꯥꯡꯁꯤꯡꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯦ ꯍꯥꯏꯅ ꯆꯩꯒꯗꯧꯕ ꯁꯔꯨꯛꯄꯨꯗꯤ ꯃꯣꯏꯕꯨꯁꯨ ꯈꯤꯇꯪ ꯆꯨꯝꯅ ꯊꯝꯕꯤꯔꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯀꯂꯦꯛꯇꯤꯚꯂꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯩꯅ ꯉꯥꯡꯕꯁꯤꯗ ꯂꯧꯗꯕꯁꯨ ꯌꯥꯏ ꯂꯧꯕꯁꯨ ꯌꯥꯏꯀꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗꯣ ꯑꯩꯈꯣꯏ ꯀꯂꯦꯛꯇꯤꯚꯂꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯁꯣꯏꯕ ꯌꯥꯎꯔꯦꯗꯅ ꯁꯣꯏꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯦꯝꯗꯣꯛꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯅꯁꯦ ꯁꯣꯏꯕꯗꯣ ꯑꯣꯏꯅ ꯄꯨꯊꯣꯛꯑꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯌꯥꯝ ꯆꯠꯆꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯄꯨꯊꯣꯛ ꯊꯥꯡꯗꯣꯛꯑꯒ ꯇꯧꯕꯗ ꯌꯦꯛꯅꯕꯁꯤꯡꯅ ꯅꯣꯛꯅꯔꯝꯒꯅꯤ ꯈꯟꯕꯁꯦ ꯃꯁꯤ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯈꯟꯊꯍꯟꯅꯤꯡꯉꯤ ꯍꯣꯏ ꯃꯤꯒꯤ ꯔꯥꯏꯠꯅꯤ ꯔꯥꯏꯠꯁꯨ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕ ꯉꯝꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯈꯨꯠ ꯂꯣꯜꯂꯒ ꯍꯥꯏꯖꯔꯤ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇ ꯆꯤꯡꯊꯅꯕꯒꯤ ꯊꯕꯛꯁꯤꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯂꯦꯞꯈꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟꯁꯤꯁꯨ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯤ ꯃꯌꯥꯝꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯁꯤꯟꯕ ꯌꯥꯕꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯇꯥꯕꯤꯁꯅꯨ ꯍꯥꯏꯕꯁꯦ ꯂꯧꯁꯤꯟꯕꯤꯁꯅꯨ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯇꯤꯛꯀꯤ ꯑꯣꯏꯕ ꯖꯔꯅꯤꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯦꯌꯔ ꯇꯧꯃꯤꯟꯅꯔꯤ ꯑꯗꯨꯒ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯄꯔꯁꯣꯅꯦꯜꯒꯤ ꯑꯣꯏꯕꯁꯨ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯤꯔꯤ ꯁꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯛꯑꯒꯗꯤ ꯑꯩꯅ ꯑꯣꯖꯥꯗ ꯂꯥꯛꯆꯅꯤꯡꯕ ꯀꯣꯏꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛ ꯐꯤꯒꯔ ꯑꯃ ꯑꯣꯏꯅꯁꯨ ꯂꯩꯔꯕꯅꯤꯅ ꯗꯗꯥꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯗꯗꯥꯅ ꯄꯥꯎꯈꯨꯝ ꯌꯥꯝ ꯄꯤꯅꯤꯡꯕ ꯃꯌꯥꯝꯅ ꯌꯥꯝ ꯍꯪꯍꯟꯅꯤꯡꯕ ꯀꯣꯏꯁꯟ ꯑꯗꯨꯒ ꯗꯗꯥꯗꯗꯤ ꯃꯌꯥꯝꯁꯤꯅ ꯏꯂꯥꯛ ꯂꯥꯛꯇꯕ ꯍꯥꯏꯇꯥꯔꯦ ꯀꯣꯏꯁꯟꯁꯦ ꯃꯁꯤ ꯀꯔꯤ ꯀꯣꯏꯁꯟꯅꯣ ꯁꯤ ꯗꯗꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯃꯁꯤꯗꯤ ꯄꯥꯔꯇꯤꯀꯨꯂꯔ ꯑꯗꯨ ꯂꯩꯇꯦꯗ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯦꯛ ꯌꯥꯝ ꯇꯧꯍꯟꯅꯤꯡꯕꯁꯦ ꯑꯩꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗꯗꯤ ꯑꯩꯈꯣꯏ ꯍꯨꯟꯗꯣꯛꯄꯤꯔꯝꯒꯅꯨ ꯁꯤꯅꯤ ꯑꯩꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗꯀꯣ ꯑꯗꯨ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯦꯛꯀꯗꯧꯕꯅꯤ ꯑꯗꯨꯗꯨ ꯅꯠꯇꯦ ꯑꯩꯅ ꯉꯝꯕ ꯑꯦꯔꯤꯌꯥꯗꯨꯁꯦ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯕꯤꯔꯝꯃꯨꯀꯣ ꯑꯗꯨꯒ ꯍꯣꯏ ꯂꯩꯕꯥꯛ ꯃꯌꯥꯝ ꯁ꯭ꯀꯣꯂꯔꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯉꯥꯡꯕꯁꯤꯅ ꯀꯩꯁꯨ ꯆꯨꯝꯕꯁꯨ ꯅꯠꯇꯦ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯁꯤꯟꯇꯥꯛꯄꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯣꯖꯥꯁꯤꯡ ꯂꯩꯔꯝꯕꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯅꯤ ꯑꯅꯧꯕ ꯃꯌꯥꯝ ꯃꯊꯪ ꯀꯥꯈꯠꯂꯛꯏꯅꯤꯀꯣ ꯑꯗꯨꯅ ꯍꯪꯍꯟꯅꯤꯡꯕꯒꯤꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯊꯕꯛ ꯍꯧꯃꯤꯟꯅꯁꯤꯗꯣ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯧꯃꯤꯟꯅꯁꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯍꯟꯅꯤꯡꯉꯤ ꯑꯗꯨ ꯉꯝꯃꯤꯈꯩꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯈꯤꯅꯤ ꯍꯥꯏꯕꯕꯨꯗꯤ ꯑꯗꯨꯝ ꯂꯩ ꯉꯝꯒꯗ꯭ꯔꯥ ꯄꯥꯡꯈꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯐꯤꯕꯝꯁꯦ ꯃꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠꯁꯤꯅ ꯁꯣꯁꯥꯏꯇꯤꯁꯦ ꯆꯦꯟꯖ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯥꯏꯇꯤꯁꯤꯅ ꯑꯥꯔꯠꯁꯦ ꯆꯦꯟꯖ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯣꯖꯥꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯁꯤ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯗ ꯏꯔꯥꯏ ꯂꯥꯏꯅ ꯑꯗꯒꯤ ꯑꯥꯔꯠꯁꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯑꯥꯔꯠ ꯇꯧꯖꯔꯤꯕꯁꯤꯡꯁꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯍꯥꯏ ꯅꯠꯇ꯭ꯔꯥ ꯃꯗꯨꯗ ꯂꯨꯞꯈꯤꯗꯅ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯇꯧꯖꯕ ꯑꯗꯒꯤ ꯃꯥꯅ ꯇꯧꯖꯔꯤꯕ ꯈꯔꯗꯨꯁꯨ ꯑꯃꯨꯛ ꯊꯥꯅꯕꯤꯕ꯭ꯔꯥ ꯀꯥꯏꯁꯨ ꯑꯗꯨꯝ ꯌꯥꯝ ꯂꯣꯏꯅ ꯊꯥꯅꯕꯗꯤ ꯅꯠꯇꯦꯕ ꯃꯅꯤꯄꯨꯔꯗ ꯑꯥꯔꯠꯇ ꯉꯥꯎꯖꯕꯁꯤꯗꯤ ꯀꯣꯡꯒꯥꯏ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯀꯅꯥ ꯈꯪꯉꯤꯒꯦ ꯃꯌꯥꯝ ꯊꯤꯌꯦꯇꯔꯗ ꯀꯌꯥꯝ ꯂꯩꯔꯤꯒꯦ ꯊꯤꯌꯦꯇꯔꯁꯤꯗ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨ ꯀꯅꯥ ꯈꯪꯉꯤꯒꯦ ꯑꯗꯨꯗ ꯃꯁꯤ ꯑꯥꯔꯠꯅꯁꯨ ꯁꯣꯁꯥꯏꯇꯤ ꯆꯦꯟꯖ ꯇꯧꯒꯅꯤ ꯁꯣꯁꯥꯏꯇꯤꯅꯁꯨ ꯑꯥꯔꯠ ꯆꯦꯟꯖꯁꯤ ꯇꯧꯏ ꯍꯥꯏꯗꯤ ꯃꯆꯠꯅꯅꯤ ꯍꯣꯡꯉꯛꯏꯕ ꯀꯩꯅꯣꯅꯅꯤ ꯑꯗꯨꯅ ꯕꯦꯂꯦꯟꯁꯇ ꯑꯗꯨꯝ ꯂꯩꯇꯥꯔꯦꯅ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯁꯦꯌꯔ ꯇꯧꯕꯤꯕꯅꯦ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤꯀꯣ ꯍꯥꯏꯗꯤ ꯗꯗꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯅꯦꯗꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯌꯥ ꯃꯌꯥꯝ ꯑꯃꯁꯨ ꯆꯠꯂꯦ ꯆꯍꯤ 30+ ꯑꯣꯏꯔꯛꯄꯁꯤꯗ 30+ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯗ
ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯁꯤꯟ ꯊꯨꯡꯅ ꯆꯠꯂꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯋꯥ ꯑꯅꯥ ꯂꯩꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯃꯇꯦꯡ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯕꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯑꯁꯤꯗꯩꯁꯤꯗ ꯗꯗꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯤꯁꯐꯨꯜ ꯑꯣꯏ ꯀꯥꯏꯅꯒ ꯈꯟꯖꯕ ꯖꯒꯥ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯐꯝꯒ ꯂꯩꯕꯤꯕ꯭ꯔꯥ ꯁꯤꯁꯦ ꯗꯗꯥꯗꯩ ꯈꯪꯖꯅꯤꯡꯉꯦ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯂꯩ ꯑꯗꯒꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯂꯩ ꯌꯥꯝ ꯋꯥꯏꯜ ꯑꯣꯏꯕ ꯂꯩ ꯑꯗꯨꯗꯤ ꯍꯥꯏꯔꯔꯣꯏꯒꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯕꯁꯤꯗꯤ ꯈꯔ ꯈꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯔꯥꯞꯄ ꯂꯣꯌꯥꯂꯝꯗ ꯇꯧꯕ ꯏꯁꯩꯁꯤꯡꯗꯀꯣ ꯆꯠꯂꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯒ ꯉꯜꯂꯤꯉꯩꯗ ꯃꯣꯏꯅ ꯁꯥꯟꯅꯖꯔꯒ ꯂꯩꯕ ꯀꯩꯅꯣꯁꯤꯡꯁꯦ ꯁꯤꯗꯗꯤ ꯑꯗꯨꯝ ꯄꯨꯔꯥ ꯄꯤꯁ ꯑꯣꯐ ꯃꯥꯏꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯛꯇ ꯅꯍꯥꯟꯋꯥꯏꯒꯤ ꯃꯥꯔꯕꯜ ꯁꯥꯟꯅꯕ ꯑꯗꯒꯤ ꯃꯩꯈꯦꯠ ꯎꯄꯨ ꯁꯥꯟꯅꯕ ꯍꯧꯖꯤꯛ ꯎꯗꯕ ꯐꯪꯗꯕꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯍꯦꯛ ꯆꯪꯉꯛꯄ ꯃꯣꯕꯥꯏꯜ ꯀꯣ ꯃꯔꯨꯞꯇꯤ ꯌꯥꯝ ꯌꯥꯝꯃꯤ ꯀꯗꯥꯏꯗ ꯌꯥꯝꯃꯤ ꯑꯣꯟꯂꯥꯏꯟꯗ ꯌꯥꯝꯃꯤ ꯍꯧꯖꯤꯛꯁꯨ ꯍꯥꯏꯕ ꯋꯥꯅꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯔ ꯂꯩ ꯃꯌꯥꯝꯁꯦ ꯐꯣꯂꯣꯋꯔ ꯀꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯗꯨ ꯌꯧꯔꯦ ꯑꯗꯥ ꯌꯧꯔꯦ ꯍꯥꯏ ꯃꯔꯨꯞ ꯑꯁꯦꯡꯕ ꯀꯌꯥꯝ ꯌꯥꯝꯃꯤ ꯑꯁꯦꯡꯕ ꯃꯔꯨꯞꯇꯤ ꯀꯌꯥꯝ ꯌꯥꯝꯒꯦꯕ ꯑꯗꯨ ꯁꯤꯅꯦꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯥꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕ ꯋꯥꯅꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄ ꯃꯣꯕꯥꯏꯜ ꯇꯤꯚꯤ ꯀꯣ ꯈꯨꯕꯤꯗꯤ ꯃꯁꯜ ꯂꯣꯏ ꯀꯥꯔꯝꯃꯗꯧꯅꯤ ꯃꯣꯏ ꯑꯗꯨꯕꯨ ꯑꯥꯗ ꯆꯠꯄ ꯀꯥꯟꯗꯗꯤꯅꯦ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯅꯍꯥꯟꯋꯥꯏ ꯁꯥꯟꯅꯖꯔꯛꯄꯒꯤ ꯃꯃꯤꯁꯦ ꯁꯤꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯦꯕ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏ ꯆꯦꯟꯕ ꯑꯗꯒꯤ ꯃꯣꯠꯇꯕ ꯈꯪꯗꯅ ꯀꯣ ꯁꯤꯗꯤ ꯑꯩꯈꯣꯏ ꯏꯔꯣꯏꯕ ꯍꯩꯍꯧꯋꯦꯕꯀꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯆꯣꯡꯊꯔꯒ ꯁꯥꯟꯅꯔꯛꯄꯗ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯗꯤ ꯇꯣꯉꯥꯟꯅ ꯀ꯭ꯂꯥꯁ ꯊꯥꯔꯦꯕ ꯁ꯭ꯋꯤꯃꯤꯡ ꯄꯨꯜꯗ ꯆꯠꯇꯅ ꯑꯗꯩ ꯃꯁꯤ ꯄꯨꯔꯥ ꯁꯣꯁꯥꯏꯇꯤꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯦꯗꯖꯁ ꯇꯧꯔꯒ ꯆꯠꯅꯕꯗꯤ ꯍꯣꯠꯅꯒꯗꯧꯕꯅꯤ ꯑꯗꯣ ꯇꯁꯦꯡꯅ ꯑꯗꯨꯗ ꯆꯠꯄ ꯏꯁꯩꯅ ꯌꯥꯝ ꯐꯩ ꯅꯠꯇ꯭ꯔꯒ ꯄꯤꯁ ꯑꯣꯏ ꯑꯗꯨ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯂꯝꯒꯤ ꯇꯦꯁ ꯑꯃꯃꯝꯅꯤ ꯑꯗꯒꯤ ꯌꯥꯝ ꯇꯥꯡꯅ ꯎꯖꯩꯌꯦꯕ ꯃꯣꯏꯗꯗꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯣꯝ ꯁꯥꯏꯗꯇ ꯆꯠꯂꯒꯅ ꯑꯗꯨꯝ ꯁꯤꯗ ꯉꯁꯤ ꯏꯁꯩ ꯑꯃ ꯇꯧꯕꯗꯣ ꯆꯍꯤ 3-4ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯧꯗꯣꯏꯅꯦꯕ ꯁ꯭ꯋꯥꯏꯗꯕꯨ ꯄꯪꯎ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯅꯦꯠꯋꯥꯔꯛꯇꯗꯤ ꯂꯥꯏꯚ ꯅꯨꯡ ꯑꯗꯨ ꯑꯗꯥ ꯚꯤꯗꯤꯑꯣ ꯊꯥꯕꯒꯤ ꯇꯣꯏꯅꯗꯤ ꯇꯧꯕ ꯑꯩꯈꯣꯏꯗꯤ ꯇꯣꯏꯅ ꯇꯧꯋꯦꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯐꯝꯗꯤ ꯍꯣꯡꯉ ꯇꯧꯔꯤꯅꯦꯕꯀꯣ ꯁꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯔ खनबियु अदुम असकपंदा सकलै कनदे हाइबा मफम दे तोंगालिनेबा अदुमाइना अदुना मफम गुदिगी टेस्ट अममनी मोइरांग साइट तौबे सैना तोंगाली कनो खगी ओडीएस की टेस्ट तोंगाली कक्चिंग की तोंगाली हैरो दे कांगबो मैम लोय लोय तोंगाल मंगातने अदुना इसै पामबगिने अदुना लोयनमक फै लोयनमक पीसोय हाबे ओके दादा मखा तारपसिदी अरोय बोइन हाइजगे दादागी पर्सपेक्टिव तने आर्टिस्ट हाबसे मुसे कइनो हाबसे मितंग थंबिराम आर्टिस्ट हाबसे मियोयबगी मियाम गिलन्नी को आइगी कनो द ओपिनियन दा मियाम गिलन्नी मियाम गी मिटेंग भमनी मियाम गी nganगनु भमनी लोयनमकनी nganglak pado साउ होय आइजु नोंग साउगी को अदुदी मताम याम कोइना साउरते सही कुंथ्राइना साउरत्रमनी अदो साउर इबदो होय आइजु सोयना जिक्ति रियलाइज तोइ को तौदबना फैना गुदी अदो चैरक पंगांगक पदो हुजिक्ति लेसन नेना लौबियु को अखोइना तौगिबा खोखिबदुना मयामदा लेसन ओइना लौबियु अनोबा आर्टिस्टसिंगसु अदुगा आर्टिस्ट दा अदुदुना स्टेप अमा काखनरबा आई सी तौबा यादे ना चटलगदी अचुंबा रोमदु सुम चटकनी हेबको अदुगा अफबा फत्तबा नैनरप कांदा फत्तबबु थवाई ताना कनामसु तौ पामदे नत्रा अफबा रोमदु लोय चनिंगनी अदुना आइगी कनोददि आर्टिस्ट हाइबसे मियाना नुक्सीरगा मियामी खुदोलना सेमबनी आर्टिस्ट ना ngakse sung wangkhala aba adudi miyam na dum thado omgani habko miyam na thado gonu mitu loire aduna miyam ya na basu dum sachi miyam na so ekoi bu nuksi biu duga miyam na so ekoi suggestion to biu he na miyam gi thabak thorom thawai pangthupa ngamdana ba aduna artist se miyam gi lanni yam nuai da da gi wakal dum me ama share to bi base ada thorom sisu losilaka dorbe da loidri bro loidri loidri kai sida hai tare da yamna mayam se punna yamna nuai kaina na bagi damak ta hai tare ai yoina dum losilaka sida da gi isai batang da su mayam gi damak da khro tam biramu hai base jege
ꯏꯁꯩꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯉꯁꯥꯏꯒꯤ ꯑꯣꯖꯥꯅ ꯄꯟꯕꯤꯈꯤꯕ ꯄꯨꯟꯁꯤ ꯉꯛꯂ ꯄꯨꯟꯁꯤ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯃꯇꯥꯡꯗ ꯄꯨꯟꯁꯤ ꯉꯛꯂ ꯄꯨꯟꯁꯤ ꯅꯪꯒꯤ ꯏꯊꯛ ꯏꯔꯩꯅ ꯋꯥꯔꯤ ꯀꯌꯥ ꯄꯨꯔꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥ ꯑꯋꯥ ꯅꯨꯡꯉꯥꯏ ꯊꯧꯗꯧ ꯄꯨꯟꯁꯤ ꯉꯛꯂ ꯄꯨꯟꯁꯤ ꯅꯪꯒꯤ ꯏꯊꯛ ꯏꯔꯩꯅ ꯋꯥꯔꯤ ꯀꯌꯥ ꯄꯨꯔꯤ ꯊꯥꯒꯠꯆꯔꯤ ꯗꯗꯥ ꯑꯗꯨꯗ ꯏꯁꯩꯁꯤꯁꯨ ꯁꯤꯃꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯁꯩ ꯑꯃꯈꯛꯅꯤ ꯗꯗꯥꯅꯁꯨ ꯁꯤꯃꯁꯨ ꯁ꯭ꯇꯦꯖꯇ ꯑꯗꯨꯝ ꯇꯣꯏꯅ ꯄꯔꯐꯣꯔꯝꯁꯨ ꯇꯧꯕꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗꯗꯤ ꯗꯗꯥ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯀꯥꯏꯅꯔꯁꯤ ꯀꯥꯏꯅꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯌꯥꯝ ꯉꯁꯥꯏꯗꯩ ꯁꯨꯝ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯄꯦꯟꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯈꯤꯕꯁꯨ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯁꯖꯦꯁꯟ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯂꯧꯁꯟꯕ ꯌꯥꯕꯅ ꯂꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯀꯥꯟꯅꯗꯦ ꯑꯗꯨꯒ ꯃꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯏꯕꯅꯤ ꯃꯁꯤ ꯋꯥꯁꯤꯗꯤ ꯀꯥꯟꯅꯗꯦꯅ ꯑꯗꯨꯅ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨ ꯑꯩ ꯈꯛꯇꯒꯤ ꯅꯠꯇꯦ ꯂꯣꯏꯅꯃꯛꯇꯒꯤꯀோ ꯂꯣꯏꯅꯃꯛꯀꯤ ꯑꯣꯏꯔꯤꯕ ꯑꯦꯅꯤ ꯄ꯭रोग्राꯝꯗ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯁꯤꯆꯨꯋꯦꯁꯟꯗ कानबदुदी लौसनमिनसी दुगा कानदबदुदी इग्नोरदंग तौबिरो अदुदुना कनो तौबिगनो दुगा अखोय पुन्ना चटमिनसी मतम फरखिनी अदुगा अखोय वाखल हनगुमसी मरुइना आईडीपीएस इसिलिनाउ सिंग वाखल हंदबिगनु पुनिंग सोंदबिगनु मयाम लैरी सोइदना होजिक अपेन पेनदबा लैरंबा मयाम अमसु सोइदना चुमथोकनबगी तंजा लाखिगनी हाइबजे आइगी थाजबनी अदुना अफबा मतम लाखपदो अखोय पुन्ना ममो नोकना सेलिब्रेट तौमिनसी दुगा ngasiगidi mayamda kainanaba yathangdo nijage ꯊꯥꯒꯠꯆꯔꯤ ꯗꯗꯥꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯑꯗꯨꯝ ꯇꯧꯕ ꯉꯝꯕꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯂꯦꯞꯇꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯇꯨꯡ ꯇꯥꯔꯛꯄ ꯚꯤꯗꯤꯑꯣꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯧꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯒꯦ See you in the next video. Bye.